ख्वाइदगी फाबा ऑफर अमदी ngasi natraga hayeng phawbadi yaubirabadi adongi khudongchaba kharasu pijani health insurance yaubiyo layingjari City Hospital Khongjom Bazar da Ningthokaba amadi irai numit khudingi nungtil pung ani taba matamda gainiga mari lenaba laina kudimak layingjari loinana hariba mufum asida ultrasound ECG gi khudongchaba so phongbigani Hena kupa marol khangbiningbasingna call tobiyu 7005337446 amuktang gahana 7005337446 loinana 9612005497 amuktang gahana 9612005497 Ay bungo, angto sangjara kra karitana sieba ibungo na radio da TV da lawu singu ga mari le na ngang gudu da habiyu kra mahau sadi bungo har se khajitang sai bi da lawu se pungpha phai leina tina su kan de adu hojik kana sidi har se bek hapu bu su ikan kan di mo kra masi matam sang na lopam da chemical fertilizer sizinarapagi leibak lehaug da leiramba kanaraba bacteria sing adu hingbang amlaktabadagini kra adu di kamdu bo bungo kra gi lopam do thawai kuzuk amatang hapase kainu bungo thawai kuzu haidi santhi tractor ama lopam da hapagi kanaba su phangan mangamba kopio kouba kilo ahum khak hapkodaba bacteria bu hingan bangamba organic carbon amadi makhal kayagi kanaraba bacteria sing haibadi nungsitagi nitrogen phajin bangamba azospirillum azotobacter amadi rhizobium yawi leibak ta paksing duna leiba potassium amadi phosphorus tu gaiduna pambi da kana han bangamba psb amadi ksb yawi silica solubilizing bacteria amadi atai kanaraba vitamin su yawi kura kopio sibu saikrabadi leibak leisa si prong lawali hap kiba har sing mangan badawduna pambi da loina phangali aduna har gi changsu handan ba yare kura kopio sibu saikrabadi ne olak pachahida lawon su handan basu yayi mahogshagi mawong adu hanjalagadabani ne kura igo aduk phaba potu di kadai de phangi adu buro kura oyan bros thangal bazar amadi manipur gi lohida yonba dukan sing de ne irai heklai na phange kura Bayer Crop Science Limited ki Council Active asi early post emergence oiba Bayer Crop Science na puthokpa anoba molecules ani haibidi triaphomone 20% amasung ethoxysulfuron 10% WG pulaga semba phau decision anaba napi hidak makhal amani Council Active na phau marakta hobana pi makhal ahum haibadi grass sage amadi broadleaf asidagi ningthijana ngathokpa ngami aduga masi season nabada phau phajinba amadi saudam tithanba tawde amadi phaugu sahu phajana hauhali Council Active asi sizinabagi sapsaba matamdi lawfam duda phau honkraba amadi linkraba matung numit 10 dagi 15 fawgi manungda kapi banadraga napi mana ani dagi mari fawba palakpa matamda kapi gadabani Council Active season nagadori lawfam adu ising ini lehin gadaban aduga lawfam adu ising leiragana kaplam daide ising phajana chithok piraga napi masak uhalaga kapi gadabani amadi takpa doriba pam adugi machendu flood jet natraga flat fan nozzle oina season abi maramdi kapthok doriba hidak adu napi ra phajana panabagi damaktan aduga kappa loiraga pung kunmari fawbagi matungda ising chansan bigadabani Council Active fajana season nakraba lawfam di law pengdraba su yare amadi khulang nekpada changba paisa su tinglaroi khulang tibagi awaba su leiraroi aduga phau pambina darkar leiba machinjak ningthina phangduna chathok leiba oiragani Council Active asigi phangpam Panthoibi Sit House Koyathong Pukriya Chobamana Imphal Mobile number 8132843746 Amukahana 8132843746 Amadi Manak Nakpatilhar Hitak Yonba Retailer Singda Phangbigani Kaksing World War II Memorial Run is Big COVID namaram oiduna chahi ani lep lurba matungda lakliba September gi tang 13 yai faraba nomaijing numita ahum suba edition oina pangthok cheragani Kaksing World War II Memorial Run Healthy Society ama purukna buhunabada saruk yajari ba Kaksing runners na organize tawjaba run asibu naha ahal khudim anu saruk yabi Run asigi category singdi half marathon 21 km amadi 10 km half marathon ki di prize thamjagani 10 kilometers ki di fun run oina thamjagani lamjen asigi damak ngasi dagi sham saba hobiru let's run for health Kaksing World War II Memorial Run
ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯅꯥꯝ ꯀꯟꯁꯜꯇꯦꯟꯁ ꯌꯨꯔꯣꯂꯣꯖꯤ OPD ꯄꯤꯁꯨꯝꯊꯣꯡ ꯆꯤꯡꯉꯥꯃꯈꯥ ꯅꯝꯕꯨꯜ ꯃꯄꯥꯜ ꯏꯔꯣꯝ ꯂꯩꯔꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕꯗ ꯌꯦꯡꯕ ꯍꯧꯖꯔꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯆꯔꯤ ꯌꯨꯔꯣꯂꯣꯖꯤꯗ ꯀꯚꯔ ꯇꯧꯕ ꯂꯩꯅꯥ ꯈꯔꯗꯤ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕ ꯏꯁꯤꯡ ꯃꯔꯤꯗ ꯅꯨꯡ ꯂꯩꯕ UTI ꯄ꯭ꯔꯣꯁꯇꯦꯠ ꯒ꯭ꯂꯥꯟ ꯆꯥꯎꯊꯣꯛꯄ ꯏꯁꯤꯡ ꯃꯔꯤꯒ ꯂꯩꯅꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯦꯜ ꯁꯦꯛꯁꯨꯑꯦꯜ ꯗꯤꯖꯤꯖꯁꯤꯡꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯁꯔꯚꯤꯁ ꯑꯣꯏꯅ ꯄꯤꯖꯔꯤꯕꯁꯤꯡꯗꯤ ꯆꯍꯤ 40 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯀꯟꯁꯜ ꯇꯧꯕ ꯑꯃꯗꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯦꯁꯦꯟꯠꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯧ ꯅꯥꯝ ꯀꯟꯁꯜꯇꯦꯟꯁ ꯌꯨꯔꯣꯂꯣꯖꯤ OPD ꯄꯤꯁꯨꯝꯊꯣꯡ ꯆꯤꯡꯉꯥꯃꯈꯥ ꯅꯝꯕꯨꯜ ꯃꯄꯥꯜ ꯏꯔꯣꯝ ꯂꯩꯔꯛ ꯂꯣꯏꯅꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯌꯨꯔꯣꯐ꯭ꯂꯦꯃꯦꯇꯣꯔꯤ ꯑꯃꯗꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯁꯨ ꯐꯪꯕꯤꯒꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯧ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥ 10+2 ꯄꯥꯁ ꯇꯧꯔꯕ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ 22-23ꯒꯤ ꯁꯦꯁꯟꯗ GNM ꯇꯝꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯄꯨꯊꯣꯛꯄꯅ ꯄꯥꯟꯗꯝ ꯑꯣꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡ ꯈꯔ ꯈꯛꯇꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥꯗꯒꯤ ꯈꯪꯕꯤꯌꯨ ꯐꯣꯝ ꯐꯪꯐꯝꯁꯤꯡ ꯃꯅꯤꯄꯨꯔ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯟꯊꯥ ꯑꯃꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯇꯤꯇꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠ ꯈꯣꯡꯖꯣꯝꯗꯒꯤ ꯂꯧꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 700-514-145 ꯂꯣꯏꯅꯅ 9366-366-898 ꯑꯃꯗꯤ 961-2254-716 ngasi magtanabiyu unabiyu adom-adomgi 10+2 da pass tauruba satrisingidama Manipur Nursing Institute Tentha Thobal District Manipur nung tumhale Ishwar gi mangtak amadagi nung 27 mm gi mathakta leiba phawbada sanga yumpham nung phau pakha bem da leiba sana halgi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na laying bangamle nung leiba singna amuktang sangyeng tawthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sanga yumpham nungpho pakham men sanal idak thakpadagi fakraba miyoy singdi kemita thongam thoba sunibala sadum pokpi thoibi devi thoba case aruna devi AK Bhaskar Singh Elangwam Doren Singh Khangabok Kawang Lekai Manihar Singh Sugunu Pomikha Sapam Natum Singh Sapam Sabalekai Lapolapam Abhiram Tekcham Season Abiu E-Biotorium Gi Biomagnetic Mattress Pay Hidak Sadana Anaba Punama Kohalasi Sunatangi Nomada Pung Mari Degina Pung Nipan Pawudang Chang Naine Ising Thakpana Hidak Amata Sadana Anaba Punama Ngaktopadanatana Pahan Basu Ngami Season Abiu E-Biotorium Gi Biomagnetic Mattress Pay Hausi 70% discount Pizari Biomagnetic Mattress Pay Asi Season Abana Side Effect Lehendabadanatana BP, Diabetes, Heart Attack BP stroke, thyroid, asthma, piles, paralysis, body swelling, skin disease, back pain, joint pain, cancer, urinary disease, nupi khaktagi oiba anabasing, mit tungaitaba, kok chikpa, sam kenba, pangal sontaba, tumba yadabana chingba punama fahali. Akopa marol gitamanga singasi magtanabi. 8806602772. Amukahana 8806602772. Hariba nambas call to biduna akupa marol tanabi. Loinena companies tigi direct marketing gidamakta. Nomada lupa lising tara mga tigina contract ruk pawbo panglagadaba kungang kudimaktagi sale tingdaba oiba yaraba distributor sing hapchagadori. Distributor oibining sing nga singasima matakta pizariba mobile number sida tanabi. Hana lakpada kudong chaba pizagan. Season Abiu E-Biotorium Gi Biomagnetic Mattress Pay Thauram Singh Chandok Tuna Tahanjariba C91.2 MHz ta Sandok Sariba Diamond Radio
ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕꯁꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯌꯦꯛꯄ ꯅꯔꯁꯤꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯗꯣꯜꯗ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯣꯜ ꯇꯧꯁꯤꯟꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯏꯁꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯗꯤ ꯂꯩꯖꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯛꯄꯤꯔꯛꯇꯅꯅꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ Hello. Hello, sir. Hello, Tazare. Kana oibirabano isagi? Good evening, sir. Kanya ay Kuray Lamlongdagi Susila sir. Kuray Lamlongdagi Susila call tawbirakpa adom bataram nokchari. Hojik thenglaba matam si fawbada Susila tumbiramdaba makai thorom asibu tabiramra natragana kogi isagi phi dum sarga leidana ko. Dum thorom sidum targa leirambra masibu kamai tawgi? Nagati sa to ga tum ay nu mangi thabang lo chinjara ga samung ga tum bata garambane tenyo Ngasigi oina tingasai ena su laukthokchagre koigi ngak pothaminasi thorom asigi ngasi khaktagi oina haitare ko isai gi khudong chaba du madi karimta lejade aduna isai nataba item sing isana tawbining baleragadi ngasi gi thorom sta isagi haijaba sing uthokpiyo nanaba Susila haijage ngasigi thorom asigi oina de koigi isai gi khudong chaba du madi lejadrebo ko aduna isai nataba item lomda haitare isana haijaba talent haitare koigi saireng bo thirasu monologue potorosu dialogue potorosu ko sundrangi pau tabu paraga su haitare mayam sing asidagi isagi haijabam tang tawbiramo ahan ba caller su isana oibiri thank you thagasari Susila line si tatkre mathangi caller da mukudong chabasi pijagi ngasigi ngak pothaminasi thoromasda mayamna call tawbirakpa matamda isa isagi haijaba talent sing yaragadi madu khogi adamak utpirakna ba khogi maikaidagi nolokna ningsingjari isaigi khudong chaba adu madi ngasidi karimata lejade haiba wafam su thamjari hello hello Tazare adongi radio do khatang leithabiyo yaragadi butalage hoi isagi mingale fangse muktang haibiyo ai yarpotagi namalai kadime yari pokada wai jaga digi birabano bio sibawa naya degi bio so mangdegi hoi adu dinga sigi thoromasda taram no oksari isage jaba talent si kari usige ima ge si thaina mamanga gi ima hoina le charime gi khulaki pakhang le sabi wari oira digi agado wari se ko gi ngak pothamina ba yabo in haitare ko gi nok purom do ga su yai yamna sang da bi da ten tak na haitare ko gi minute ani gi chang da haitare ne ko dumak haibi bi ya fani hoi haibiro thaina de di ko hujikan gi noi gi phone de chana rakta banina ko gi le chabi ga pakhang ga ji ko gi numitara paga imung da ahlaman leira so ahlaman ga kai ga punna do wari watai cha da thaminare eba ko gi adura adwa ni ge tamu isao ya ta kri thokta mina khangaro eba hoi adi wari ni da aja an ja ko gi koi pa khang ni na ga ko gi siu ko ga ba kheka asur bi ge ki pora ga an ni ga bi ga an ni ma pham ga wari wata dum sanare eba adagi likon thana bani ga na uska na choka thana ba si sire sa mana na likon ga thana dana adagi pakhang na wale sabi ma pakhang wale sabi ga thangna ahing chu palikon ga sarada khona da yam no aina tawre ba du ji kan mi ga di khara khetnare na hage to buni da hoi thagachari ima khoi gi hojikan di sengna ba da hojikan gi hogolak liba akoi isa isu sing di khoi gi likon sana ba si karino hai ba si masu khanglaroi ko
aduna hoi ekhoi chumi. fawada su yamna nganna hai tare likon se khoi gi loisilakpagi timing da ekhoi su khara dama khangja howi aduna tana ekhoi na hoji se khoi gi likon sana ba se khangba khak natana khoi gi sana ba se kamai tawdana sana gi haibagi niyom si su ekhoi kupna kasu khantha jaru de hai tare aduna aja Happy, imam hajarake haibiyo khoi gi hujikangi khoi soka sana vote lai dai ne hoi hoi azmaina khoi gi likon maru tarukhe soka maru tarukhe maina taraga ba ko khoi gi yam no ning mujani da isa waina di no ani ba khoi wari se da khoi gi smai ga hai jan da likon di khoi gi nupa na ga ko pa khang a lai sabi ma ga thang lai ba je da hapjarage ne khoi mai ma mau nupi oi ga da bi ga na haraga ba ko ado kai gomta hangjoge khoi gi ima da ne matamdagi likon sanaba matamda imaga khoi imabu khoi imana leibiri ba pabung duga haitare ne ko matamda likon sanaba matamda di imagi khota pabung na likon maru se tharak matamda di ima kamai tawdana pabung na haibirei sigi matang sa petang tambiram ba yabra yani adu pabung di uji puri laitre ba ko hoi hoi laitre ga su ta sukai de hal ba ko hai madu aktang ta jawgi pabung jina smai ga hai jani hapjarage ne khoi mai ma mau ki da bi nu si ga hai ga ba tas kam dawi azmai ga ha gi kai go to so ba ko ko likon di tumna hap ta ba ko gi khuba si sing to ala ga ba ko likon di na ma sin tum ma ga ba ko tumna pai ra ga likon ya khuwa me chu da ga na ba me da ga chong ne da ga to ne likon ni ka ngai ra ne si kang ni na ko yi phone da koi na re da na hoi hoi ada akoi mama ngai da ji ko ji mung da le mi ta ba ga ko ji mai mai ji ba khang ji dong koi aga ko ji mung nong ji ko ba ji hoi le ba ba bung hoi le du ga dum ibung hoi ka dai dai no ka mai to bu no kam do bu no hal la man thu na le ba kholi ba kai na hang ja ko ta no wari ata dum phan nei ba ko hoi hoi thagachari ima akhoi gi ko imana su yamna marik chumba wafam akhoi na ujahudraba wari sing adamak fajana libiri adubu akhoi gi ahun lerambagi damak naha leibani ko aduga akhoi gi naha amuk lerambagi damak ta haitare akhoi gi isu amuk lakadoini aduna samai taduna akhoi gi ima hoi gi suronda akhoi gi ima hoina sanabi kiba likon gi khusan se hojikan gi hogoliba akhoi gi icha sing isu sing gi oina di hoji akhoi gi mangda mangra tanba haidana akhoi ahalaman sing damak haina bale aduna adamak taraga daba wafam oiraga su ima hoina libiram basi samaina hanadi akhoi gi abo hoi ipu hoina samaina sanabasi samaina sanaram boire haibagi matang sida imana akhoi gi marik chumba wafam khara thambirambagi damak ima thagachari matung tarak patasu haitare sumaina marik chumba wafam sing adamak kol toraga mayamda adamak khangan biraknabagi ayabasi masu adum ima da pizage ngasigi onadi ima kol tawbiraktana samaina tawbirambase akhoi gi maikadi thagachari mathangi kolar da ima khodong sabase pijarakanda mathangi dagi amuk kari kari tawrake habase akhoi ma pona mutamina siko pane thagachari mayam hauji akhoi mamangai akhoi gi likon sanaba matamda kamai tawdana likon se sanagi haibase akhoi su adama pikna adamak khangjauraga su pura oina di sakchangna si madi samai samai tawbani haibase madi khangjade adubu akhoi gi ahan oiraba ima amakangna samaina akhoi gi call tawra kanda likon se samai tawdana sane haibase akhoi da tambiram akhoi gi maikadi gi thagachari hello hello tajare isagi mingale function tang khangjage sa ai langa thendagi jaya langathel dagi jaya call tawbir ko thagachari chalibema ngasigi thauromasida isagi hijaba talent si kari usige ngak pothamina ba yaboino ko sai dialogue or kai tawum ha pothamina side kai no tawjage sa hoi hoi hobiro sai na tawjadori je thaba to laiba film dagi lokthok sabane sa khoi ki dialogue oigi dawribra hoi hoi adudi dialogue se haurasini ko hoi sa hai thaba kai hai gi ma nakhol ingai badu mana thabak su khawni bi manang ko ima doctor na arumba puno haibadu da khara tawjada ya mama pulai ni nang dawna tawdi ni bi ma noigi nang dawna di tawdi ba kaino tawramisina ima isin lumine si chakhomne khangdro nangam ingbra paramani ne hojikti sa da loisanjagi
ꯏꯆꯜ ꯏꯕꯦꯝꯃ ꯌꯥꯝꯅ ꯐꯖꯅ ꯗꯥꯏꯂꯣꯒꯁꯦ ꯃꯇꯦꯡ ꯈꯛ ꯑꯣꯏꯔꯒꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯑꯗꯣ ꯏꯆꯜ ꯏꯕꯦꯝꯃꯒꯤ ꯍꯧꯖꯤꯛꯀꯤ ꯇꯧꯈ꯭ꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯐꯠꯇꯕꯒꯤ ꯗꯥꯏꯂꯣग ꯑꯣꯏꯅꯁꯨ ꯇꯧꯏꯀꯣ ꯑꯗꯣ ꯏꯆꯜ ꯏꯕꯦꯝꯃꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯀꯥꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄꯒꯤ ꯌꯥꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯏꯆꯜ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯃꯃꯥꯒꯤ ꯔꯣꯜꯁꯤꯗꯤ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯤ ꯁꯥꯔ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯑꯩꯗꯨꯃꯛꯇꯤ ꯇꯧꯔꯣꯏꯗ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯇꯧꯗꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯆꯜ ꯏꯕꯦꯝꯃ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄ ꯌꯥꯕ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯨ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯁꯄꯠꯇꯣꯡꯕ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯊꯨꯡꯉꯥ ꯃꯅꯝꯗꯤꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯏꯁꯥ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯁꯤꯡ ꯇꯧꯕꯤꯒꯗꯧꯕ ꯂꯩꯒꯦ ꯁꯨꯝ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇꯪ ꯂꯩꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯖꯔꯒꯦ ꯁꯥꯔ ꯍꯧꯕꯤꯔꯣ ꯀꯦꯖꯃꯧꯖꯕ ꯄꯥꯝꯕꯤꯅꯤ ꯈꯥꯖꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯂꯥꯏꯕꯛ ꯇꯥꯔꯛꯏ ꯅꯨꯡꯁꯤꯕꯅ ꯆꯤꯟꯕꯥꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯅ ꯆꯤꯠꯇ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕꯅꯤ ꯄꯨꯡ ꯃꯥꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯖꯔꯒ ꯊꯛꯈꯥ ꯈꯪꯅ ꯆꯠꯆꯔꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯌꯨꯝꯁꯤꯗ ꯃꯕꯦꯅ ꯑꯣꯏꯅ ꯄꯥꯜꯂꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯨꯅ ꯇꯧꯖꯕꯤꯅꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯄꯥꯏꯗꯨꯅ ꯂꯩꯈꯤꯗꯕꯁꯤ ꯃꯤꯒꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯂꯧꯔ ꯊꯝꯂꯝꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯂꯩꯍꯧꯕ ꯃꯆꯥꯁꯤꯡꯅ ꯌꯥꯝꯅ ꯀꯞꯄ ꯂꯩꯍꯧꯕ ꯑꯃꯒꯤ ꯑꯔꯣꯏꯕ ꯃꯆꯥ ꯑꯣꯏꯍꯧꯕ ꯃꯍꯥꯛꯁꯦ ꯆꯤꯡꯗ ꯄꯨꯁꯤꯜꯂꯛꯇꯕ ꯃꯆꯥꯁꯤꯡ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯀꯞꯈꯤꯕ ꯂꯦꯟꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯩꯊꯔꯛꯂꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯇꯧꯔꯛꯏ ꯃꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯅ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯀꯞꯄꯒ ꯂꯦꯟꯖꯔꯛꯏ ꯃꯍꯥꯛꯁꯨ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯝꯕ ꯍꯧꯔꯛꯏ ꯃꯁꯤꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯧꯈꯤꯕ ꯋꯥꯈꯤꯕ ꯑꯩꯅ ꯈꯥꯡꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯛꯄꯒꯤ ꯃꯩꯁꯥꯛ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩꯒꯤ ꯃꯤꯠꯅ ꯎꯕꯗ ꯋꯥꯔꯕ ꯃꯇꯝꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯏꯆꯥꯗ ꯑꯃꯨꯛ ꯉꯁꯤ ꯅꯧꯍꯧꯅꯅ ꯊꯣꯛꯂꯔꯤ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯈꯣꯏꯗꯕꯨ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯇꯣꯏꯅ ꯆꯠꯄ ꯅꯝꯕ ꯃꯤꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯇꯥꯒꯗꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯤ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇ ꯇꯥꯒꯜꯂꯦꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯕꯨꯡ ꯀꯩꯀꯥ ꯈꯪꯕꯗ ꯍꯥꯏꯅꯕꯤꯔꯝꯃꯦꯅ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯇꯧꯕꯤꯒꯅꯤꯀꯣ ꯍꯦꯛ ꯍꯥꯏꯖꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯅꯍꯥꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯀꯤꯗꯕ ꯎ ꯋꯥ ꯂꯩꯔꯦ ꯊꯣꯛꯑꯒ ꯊꯥꯡꯕ ꯉꯝꯒꯗꯧꯕ ꯃꯇꯝꯅꯤꯅ ꯏꯋꯥ ꯂꯧꯕꯤꯈꯤꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜ ꯍꯜꯂꯛꯂꯦ ꯃꯥꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯋꯥꯁꯦ ꯄꯤꯔꯛꯇꯕ ꯃꯇꯝꯗꯨꯗꯤ ꯃꯆꯥꯁꯤꯡꯗ ꯃꯊꯪ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗ ꯃꯥꯅ ꯆꯠꯂꯨꯕ ꯂꯤꯆꯠꯀꯨꯝꯅ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯐꯪꯂꯛꯏ ꯃꯆꯥ ꯅꯤꯉꯣꯟꯗ ꯀꯞꯂꯒ ꯆꯦꯜꯂꯛꯄꯗꯨ ꯃꯥꯅ ꯇꯣꯏꯅ ꯎꯏ ꯃꯥꯅ ꯈꯜꯂꯛꯏ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯍꯨꯟꯇꯣꯛꯑꯝꯕ ꯃꯤꯒꯤ ꯑꯔꯣꯠꯄ ꯃꯆꯥꯁꯤꯡꯕꯨ ꯊꯝꯂꯝꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯪꯂꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯕ ꯍꯥꯏꯕ ꯑꯃꯠꯇ ꯆꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯅ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ ꯂꯣꯏꯁꯤꯟꯖꯔꯦ ꯁꯥꯔ ꯑꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯕꯤꯔꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭रे ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯨꯛ ꯂꯧꯖꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯕꯣꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯃꯛ ꯍꯦꯛ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯅꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯏꯔꯒ ꯑꯗꯨꯃꯛ ꯈꯪꯍꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯊꯣꯛꯑꯒ ꯑꯗꯨꯃꯛ ꯇꯥꯍꯟꯖꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯍꯜꯂꯣ 750 लोइबा नंबर ने लाइन से तानबसि ngamjadre kakchare amuktang gana call tawbirakna nabaning singjari 750 na loiba number yaragadi amuktang gana try tawbiro hello Hello sir hello tajare kana oibirabano amuktang khangja hoge
ꯑꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯛꯇꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯖꯅꯥꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯎꯠꯄꯤꯒꯗꯧꯕꯅꯣ ꯁꯥꯔ ꯑꯩ ꯃꯣꯅꯣꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯇꯧꯖꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯃꯣꯅꯣꯂꯣꯛꯁꯤꯕꯨ ꯏꯁꯥꯅ ꯑꯗꯨꯃꯛ ꯏꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯁꯨꯝ ꯃꯣꯅꯣꯂꯣꯛꯁꯤ ꯌꯥꯝꯅꯗꯤ ꯁꯥꯡꯗꯕꯤꯗ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯈꯔ ꯏꯖꯩ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯡꯗꯕꯤ ꯃꯇꯦꯛ ꯃꯇꯦꯛ ꯏꯔꯛꯄ ꯃꯌꯥꯝꯗ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯁꯥꯡꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯇꯥꯊꯣꯛꯁꯤ ꯇꯧꯕꯤꯔꯣ ꯍꯧꯔꯁꯤ ꯏꯃꯥ ꯏꯄꯦꯝꯃ ꯄꯦꯜꯂꯦꯗꯀꯣ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯁꯤꯕꯁꯨ ꯁꯤꯗꯦ ꯀꯜꯂꯣꯗꯅꯁꯨ ꯀꯟꯗꯦ ꯑꯩꯈꯣꯏ ꯎꯗ꯭ꯔꯀꯥꯟꯗꯅꯅꯦ ꯃꯅꯤꯡ ꯃꯌꯥꯁꯤꯗꯅꯦ ꯃꯥꯅꯅꯦ ꯆꯠꯅꯤꯡꯉꯦ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯎꯔꯀꯥꯟꯗꯅꯦ ꯁꯣꯟꯖꯜꯂꯗꯅ ꯅꯥꯁꯟꯅꯗꯅ ꯄꯦꯜꯂꯦꯗꯀꯣ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯑꯩꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯆꯥꯔꯦ ꯀꯩꯅꯣꯅ ꯇꯧꯔꯤꯕ ꯄꯦꯠꯂꯤꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅோ ꯈꯪꯗꯦ खितंगने चाबा हाउत्रेदना माइती मचा नुपाजे तंजनबगा अइबु करी हाइदिनो खंगेने मसिबो हे नुपा मचा नंगना दुदा कइदैनो हा नबोंगने करी कइनो हाइजनबदु नंग लौरिब्रो चात्रिब्रो नंग सिदैस्ता चलु बेम नमाना कौरिबो छ चलु च इबुंगो चलो बोबोय चलोय ममाना ने इंगोंदा हने फुदौगिनी एसुजु हाइजनदबा बुबोक्से मानने बुबोक्से मारानजे अदोम पिसनगनेबा होइने अदुबु चलोबा नपाने न तौरिसिजुने नमाना ngangiबजे करिनो नंगना ngangiबदो अहनसिदा हाइदेदो चलो नंगबो चलोने बुबो माना तौसे हयेंग आइजु चावरगने बुबोक्ते माना ओलिबजे सुमाइनने आइजु ओतोइनि बुबो दुनने बुबो नंग कइसु साउनको बुबो साउदेने नमागिसु आइना तौरिसे पेंददना पंगांगांगरि मिदा चलोदा चलो मान पंगांगंगांगी याब्रो बुबोक्ता बुबोक्से नहा ओरिङैदा बाबासे पोगले अदुगा मा लौरगा आइसे पोइ नत्रा अदुदि आइजु सुक्चा चलोय मादुना हिमे बोबोक्तौना हनुरा कांदने आइना मासे ओतोइने अदुनाने आइ सुक्चा चलोय आइजे लम हेनबा हौरदौनि बोबोक्ता हे ओलिबा हाइदे अदुमाइना हाइगनुको नमादा नंसुने मतम अमदा अहल ओइरकदौरिबनी मामा मापा हाइबदो ओइरकदौरिबनीने इसुदी मरमोकपनीदा बोबो दो हयेंगी वारी लिबियुको बोबो आई चलेगेको ममाय मनाक्ता टेंटू सालो जरगे थागतचरी यामना फजखरे हाइतारे कोई कॉल सु थंबिखरे वांगचिंगदि कॉल तौबिरंबदो हौजिकानगी मतमसिगी ओइना चनरगलिबा कोइगी युमदा लैरबा सोंजलगलबा अहनसिंगदा कोइगी मचासिंग अमदि ममौसिंगना उतकदौबा यामना फजरबा व्यवहारसिंग हौजिकी चनबिसिगी हाइगद्रा कोइगी तौनरतबसिना मरम वरकांदा अहलमनसिंगदा मखोइना थीना तौबगी मवोंगदा यामना फजखरबा मोनोलॉग अमसु तौबिरखरे हाइनिंगाइ लेतना थागतचरी अइखोइना हाइजनिंगबदी सोलगा नारगा तारगा लैरबा अहनसिंगबो कोइगी तोंगानबा युम अमदगी लाकदौरिबा मौ हाइताय कोइगी नुपीसिंग अदुना हेक मागी अपोकपा मपामगनी ममामगनी हाइबगी वखलसिना मांगदा थारकांदा सेवा तौबिरगदी ngसाइगी मौ अदुगी मयुमदा अमुक अतोपगी सागगी नुपी अमुक लाकदोइनी अदुना अमुक माकी ममा मपाजिंगदो अमुकसु लुना तौगदोइनी अदुना सुमाइ तौदना कोइगी खुथांग हाइतारेनिको अमना अमगी फनबा तौरगदी अमना सु अमुक फनबा तौबा सुमाइना सुम चारोन से नाइना सुमाइना अफबरोमदा सुम चखरगदी मदो हेना अफबा माइवल अमदा ओललकपदा कोइगी खैतंग दोरगसु मतेंग पांगकनी हाइबगी थाजबसी यामना साउना हाकी माइकैदगी थमजै थागचरी हौजिकी मोनोलॉग अदुगुमलबा हाइतारे अदुमक ताबदा याबा नुंगाइबा लौसिनबा याबासिंग अदुमक मयामना ngasiगी थौरमसिदा यारिबा मखै तौबिर उ हाइबा वफमसि थमजरगा मथंगी कॉलर अमु लखचगे हेलो अहन बतैसागी मिंगले फंगसिम तक खंजौ ताराम नोकचरी थागचरी तेंथाय बुंमन लेकाइदगी साउतोंबिनि सार होय ngasiगी थौरमसि सागी हाइजबा टैलेंट से करी उछिगे फागी ओइ मोनोलॉग तौफम त तौजगे होय इमागी बुंगो नंबो कराय लेगेने इमा ऐसिदा लैये करी हाइगे लाओ चाकसे चालो इमा वारी लिबिद्रदि चाक चाबे यारोय इमादा वा अमता खंजगनी इमा पाखम पिद्रदिने ऐ चाक चारोय इमा हाइसिनि इमा
Hoine hoine karinone isana hangdoribo ima hekta haraga loredana ima kamando habigi what meaning je kaino kadagi maraga phai haidana ne kamando kauido ibungo ima adi si phai haidi kaino siraga phai haidana ne si phai tholido oh police ne kamai to bai ima police ki meaning anta hayo pullaga pui haidana ne police haido sinido ima adi ya phai na adi hoine hoine haiba haitara ahal koigi meaning ti sinido saji lu sundaragi hoi ya no ngai kre koigi police ki meaning kamandu meaning hoi asumana haitare koigi nokpo yaba haitare adumak yam chana na meaning se handok pira kre asigi youtube ta lebi bese yam kana nok pire konjengbam chinglen star adagi konjengbam chinglen ko jon hajare sara ibeman devi ibem chaning thoujam ko adagi anju rk asiamna nokpi rai kari wafam thambini lei makoi da aktam ko thamina je tawoninda mai anju nungai bina je na hoi nungai je habi ibe cha lei madu jo koi inaun pi jo magonda jo kana tawjari hoi fare nungai jare ngasigi meaning taja badai tare mathangi su tongan ba meaning sing amu purga lakpiu call su thambi khre mathangi caller da mu khudong jaba si pijara ge duga karam ba thorum sing tore habe se ko mem pon khangmina se hello ahan badai sagi mingale phungom tang haibiu ai kerao ngai kai de hengdom de ni ne hoi nungai jai ngasigi thorum sina do mataram noksari isagi jaba talent se kari usige sai sai budune te dialogue ma ke khak tok je ke hoi koigi hai natrang hai ti haibasi mauji koi tara khangdong ni haitari dialogue se sar kitang de puiram ni na din kitang di blur chat lebo ko to hoi dum kitang ni tok je ke hoi adu haurasi haubiro hoi tao nang ne chat ki da ai kham de adu nang na thang liba khong kham de dagi khong pham patang lep tu ai di wai sin ti ta ko ai na nang gi yum si da han la tu na nang gi ima gi ma phang de na ai ni go ko ma tan da nang gi ima na ai na gi bu ai de ma tha de ti na kon di ki ni ko pa de da ma tan sang ga na gi mi nung si phang cha ga ina ai gi si ima lai de ai ko chau to pa phau ki adu fu na si bi ning go de tin thok pe na ha ra hona lai ki bai si nang na iki thang de ning go de tin ning de da nang na tin de khang na ai tin ni ho de ning go se ai la mai lai da ning go de bu ba me bai se ba si me lam pe lai da ai la mai lai da sima ke thang je da lok se kuimen da na kaw kre adom dialogue haite haibasi maina sungai yadre haitare atopana yabe yadaba dumadi khangdre aina di sungai yadre ko dialogue amna fajakre isagi khonjel so koigi lum laur gai tare ne ko koigi background music se piraga fajana dialogue to voi taraga di khatang sunungai dong mali adubu koigi maikai digi haitare sumaina koigi background simadi koigi maikai digi so sema saraga thamobodu madi nataban haitare yamna fajana to berkriba dialogue thagachari mathangi khudong chaba madam ngasigumna fajaraba dialogue sing amu purga lakpiu haibo wafam si thamjari thagachari call to birakpagi dabakta thank you sir thagachari taram noksari mathangi caller dam khudong chabasi pijagi aduga tongan ba thorum sing amuk taminasi dialogue sing taminasi ngasigi thamjari ba telephone number 7630944377 amuk tangana 7630944377 hello ahan badai sagi mingale phangsi khangja hoge kana oibirabano nanga them bagi silki ka esa suiti isaga hijaba kari tawbiga dawano hayeng among hita tijara ke sa hoi hawjara age sa dude hobiro hayeng nati manwi utte mata amadi manglan
Mata ngaktani akhoi ipa iton loinamak akhoi aingonda yengi aibudi ubide urestu khangide makhoina uribadi supnagi makhoi tani pikhaba pot manungda phajinbina thambiriba pikhaba uche macha amana hana yengjayingda kaina mapana jawa asangba atiyada magumlaba mamanaba ucheksina nitamna paibadu masa phandoktuna machu tariyetki sumthangi maton khetuna mangday mamit isingina mamanaba ucheksina samudra tariyetki achauba ising thakpado khabong thanna hingol matonda leiba pukri macha di tangga bum ninti taba lai mahi bunglaba lai janan lauraba kaimam mamhode nongmatasu landuna yinjani ki mahagsi ma yunonida luraba imai dalanna tabado luraba lamai nangna tabado lejareka थागतचरी हौजिकी इसागी पाथोक पिख्रिबा सैरेंग कोई वारेंग हाइतारे को असिदी कनाने इबिबनो इसाने इब्रा कनाने इगे हेलो ताबी ब्रो तायसा होय होय हौजिक इसाना पाथोक पिख्रिबदो कनाने इबिबनो इसाने इब्रो मिने इरगा पाथोक प्रो इसाना जमी इबने अदु मानबा सैरेंग लेबादि खंदिसा होय होय फरे थागतचरी यामना नुंगाइख्रे इसागी फजरबा कोई वाफम खरसु मैम पाथोक्तना तानबिरमे मथंगी कॉलर द खुदोंग साबस पिजरगे अदुगमो करी अमो मखा तारपसि करी तौरी अखोय मैम पुनंग हाक्तों ओरगसु नोकपा याबा करी आइटम सि तौरी हेबसे मैम पुन यंगमिनसि हेलो हेलो ताजरे कना ओबिरबनो कदाय वैदगी हबीबा हेलो अदोंगी नेटवर्क से खितंग नुंगाइत्रे खितंग लेंथोक लेंसिन तौबिबा याब्रो हेलो ताबिरब्रो होय होय इसागी मिंगल लेफंगो दंतंग हाइबियो अखोयदा पत पत पसिना ताबदा खितंग नुंगाइ जहौद्रे आई खांगाबोक्तगी चावबा यामना नुंगाइ चावबा हंदक ती यामना सेंगना ताजरे हाइतारे को ngasai di pat laga tabam si khangdadana tawjabani adu chawba kari isagi hejaba talent se utsige si thagi dagi dialogue le tam kogi nungsi phagi se kogi karhaini magi tongan ba jati singi loan da haitare ko madu matawbugi khudong sabadu madi haujiki oni di leitre aduna karamba kogi isagi loan do ina damak tawbirak pa yabra yarga di madum tawbiyu ko mathang ben tawjarge sa ai होय फरे अदुदि मथंगी कॉलर द खुदोंग चाबसि फिजगे अदुगा कोइगी ngasi थौरम असि मखा तारपदा हाइतारे कोइगी हेना नुंगाइबा थौरम सि करी लाके हाइबसि मे कोइगी डायलॉग कुंबा कोइगी फागी पुबा याबा डायलॉग कुंबा जे कोइगी लागदी हाइतारे यामना नुंगाइ जगनी अदुना कॉल सि जो मथंग अदम लोखचगे हेलो हेलो ताबिरा ब्रो अदमगी रेडियो द मुथत पिरो हेलो ताजरे अदोंगी रेडियो दो कोई पूरा लेथबीबा नत्रगना पूरा मुथतबीबा म तौबिरो खोंथांग थोकपजिना मरम मरका ताबसे खुद नुंगाइत्रे को हेलो ताजरे इसागी मिंगल लेफंगो दो हाइबिरो wari oi phagi oi macam to ke to होय अदो वारी गा फागी गा हाइतारे अदो तौद्रिंगाइ दा इसागी मिंगल लेफंगो से मुक्तंग हाइबिरमो केरो पाटू de manto mamandi ranjana होय अदो हौबिरो इसागी वारी तारसि को tinchok mo pa tu saksai mama dinu manakta dum phamaga wala pa hangaga lai jai tare ado tinchok mo sa nuti tu mama ta yum ni la hai ado tni lai hai na ta saksai hai mama ta yum ni la hai ko ta saksai hai kai hai no ga mapa do ta yum ni kanya de masamo manawo makoyo kallo di saksai ha ro to khani dinu tni lai yo na ta saksai hai ne hai यार ब्रो
ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯍꯥꯏꯇꯥꯔꯦ ꯅꯣꯛꯄ ꯈꯤꯇꯪ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯕꯤꯔꯝꯗꯅ ꯇꯥꯍꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯔ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯔꯒ ꯃꯗꯨ ꯃꯌꯥꯝꯗ ꯏꯁꯥꯒꯤ ꯐꯖꯗꯕꯁꯤꯡ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯅ ꯃꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯈꯟꯊꯕꯤꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯁꯤꯟꯃꯤꯟꯅꯕ ꯌꯥꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯄꯨꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯐꯝꯁꯤꯡ ꯑꯗꯨꯝ ꯏꯔꯒ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯃꯗꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯕꯤꯔꯛꯇꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯍꯜꯂꯣ ꯇꯥꯖꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯆꯄ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯤꯌꯣꯕꯇꯤꯅꯤ ꯁꯥꯔ ꯁꯥꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯤꯌꯣꯕꯔꯇꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯎꯁꯤꯒꯦ ꯋꯥꯔꯤ ꯃꯆꯥ ꯑꯅꯤ ꯈꯛꯇ ꯂꯤꯖꯒꯦ ꯁꯥꯔ ꯀꯌꯥꯝ ꯁꯥꯡꯕꯅꯣ ꯌꯥꯝ ꯁꯥꯡꯗꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯌꯥꯊꯣꯛꯎꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯗꯨꯅ ꯌꯥꯝ ꯁꯥꯡꯉꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯪꯖꯕꯅꯤ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯑꯩꯈꯣꯏꯒ ꯅꯨꯡꯗꯥꯡꯒꯤ ꯏꯟ ꯆꯤꯡꯕ ꯉꯥ ꯂꯛꯅꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯁꯝꯁꯦ ꯉꯁꯥꯏꯒꯤ ꯏꯁꯄ꯭ꯔꯤꯡꯗꯧꯅ ꯇꯨꯔꯨ ꯀꯣꯏꯕ ꯑꯗ ꯑꯩꯈꯣꯏ ꯊꯦꯡꯖꯔꯀꯥꯟꯁꯤꯗꯩꯗ ꯃꯥꯒꯤ ꯄꯨꯗꯣꯟ ꯃꯆꯥ ꯈꯛ ꯊꯥꯟꯖꯩꯌꯦ ꯑꯗꯩꯗ ꯄꯨꯗꯣꯟ ꯉꯁꯥꯏꯒꯤ ꯊꯦꯡꯉꯛꯀꯥꯟꯁꯤꯗ ꯎꯆꯦꯛ ꯑꯃ ꯐꯗ ꯄꯥꯏꯕ ꯑꯗ ꯄꯥꯏꯔꯒ ꯃꯥꯁꯤꯅ ꯄꯨꯗꯣꯟꯅ ꯎꯆꯦꯛꯇꯨꯅ ꯐꯛ ꯂꯥꯎ ꯄꯥꯏꯁꯜꯂꯛꯑꯒ ꯄꯨꯗꯣꯟꯗꯨ ꯃꯨꯛꯈꯤꯕꯗꯨꯗ ꯃꯥꯏ ꯃꯀꯣꯛꯁꯤꯗꯩꯗ ꯆꯔꯣ ꯍꯥꯞꯄꯨꯡ ꯑꯣꯏꯅ ꯎꯔꯕꯖꯥꯠꯅꯤ ꯎꯆꯦꯛꯁꯤꯅ ꯑꯗꯩꯗ ꯃꯥꯅ ꯃꯀꯣꯛꯁꯤꯗ ꯊꯥꯔꯒ ꯎꯆꯦꯛꯁꯤ ꯏꯟꯗꯣꯝꯆꯥꯁꯤ ꯉꯥꯎꯔ ꯂꯩꯔꯦ ꯃꯥꯁꯦ ꯃꯝꯕꯗꯨꯗ ꯀꯤꯔꯒ ꯅꯥꯁꯨ ꯅꯥꯕ ꯑꯗꯩꯗꯤ ꯀꯣꯟꯅ ꯃꯥꯅ ꯃꯩꯈꯦꯠ ꯁꯦꯠꯂ ꯄꯨꯗꯣꯟꯗꯨꯁꯨ ꯈꯜꯂꯒ ꯀꯔꯤꯅꯣꯅ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏ ꯎꯆꯦꯛꯇꯣ ꯐꯗꯠ ꯎꯆꯦꯛꯇꯣ ꯁꯤ ꯂꯩꯔꯝꯕ ꯁꯤ ꯂꯩꯔꯝꯕꯗꯨꯗꯩꯗ ꯃꯥꯁꯤꯅ ꯎꯆꯦꯛꯇꯣ ꯈꯨꯟꯖꯤꯜꯂ ꯊꯝꯃꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣই ꯑꯗꯒꯤ ꯅꯤꯉꯣꯜ ꯑꯃ ꯃꯌꯨꯝ ꯄꯥꯝꯕ ꯆꯤꯡꯊꯥꯝꯅ ꯑꯗꯨ ꯃꯀꯨꯕꯣꯛꯇꯨꯅ ꯄꯨꯔ ꯆꯥꯊꯣꯛꯈꯔꯦ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯩꯕ ꯑꯗ ꯏꯅꯦꯗꯨ ꯅꯨꯄꯥꯗꯨ ꯌꯨ ꯌꯥꯝ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯈꯟꯅꯕꯩꯗꯩꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯨ ꯉꯥꯎꯔ ꯐꯨꯗꯧꯒꯤ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯏꯅꯦꯁꯤꯅ ꯑꯁ ꯅꯪ ꯐꯨꯗꯣꯏꯗꯤ ꯁꯠ ꯐꯨꯔꯛꯑꯣ ꯃꯤꯠꯅꯥꯒ ꯏꯊꯛ ꯊꯛꯏꯑꯅ ꯍꯥꯏꯕ ꯑꯗꯨ ꯁꯤ ꯑꯅꯤꯁꯤ ꯂꯤꯖꯒꯦ ꯇꯧꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯁꯨ ꯃꯥꯜꯂꯤꯀꯣ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯁꯦꯡꯕ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯅꯤꯈꯛ ꯂꯤꯕꯤꯔꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯍꯟꯕꯤꯔꯝꯕ ꯇꯥꯃꯤꯟꯅꯕ ꯐꯪꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦꯀꯣ ꯑꯥꯎ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯎꯠꯊꯣꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ 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 ꯇꯥꯖꯔꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯆꯄ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯑꯁꯥꯖꯤꯠꯅꯦꯕ ꯑꯁꯥꯖꯤꯠ ꯍꯥꯏꯕꯤꯕ꯭ꯔꯣ ꯋꯥꯔꯤ ꯃꯆꯥ ꯈꯛꯇꯪ ꯂꯤꯖꯒꯦ ꯇꯧꯕ ꯍꯣꯏ ꯍꯣꯏ ꯑꯁꯥꯖꯤꯠ ꯍꯥꯏꯕꯤꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯃꯈꯛꯇꯪ ꯏꯕꯣꯍꯜ ꯀꯧꯕ ꯑꯍꯟ ꯑꯃꯈꯛꯇꯪꯅ ꯃꯥꯁꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃꯈꯛꯇꯪ ꯌꯥꯝ ꯂꯨꯅ ꯊꯥꯖꯕꯀꯣ ꯑꯗ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯒ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯔꯛꯄꯁꯤꯗ ꯑꯗꯨꯝ ꯀꯦꯟꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯐꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯁꯤꯅꯁꯨ ꯐꯠꯇ꯭ꯔꯕ ꯍꯥꯏꯗꯤ ꯃꯥꯅ ꯅꯣꯡꯃꯗꯤ ꯀꯩꯔꯥꯛ ꯊꯥꯔꯒ ꯃꯊꯛꯇ ꯕꯥꯇꯤꯟꯗ ꯏꯁꯤꯡ ꯌꯥꯜꯂꯒ ꯌꯣꯡꯆꯥꯛꯁꯤ ꯆꯥꯝꯊꯣꯛ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯉꯥꯡ ꯑꯃꯅ ꯆꯪꯉꯒ ꯍꯪꯕꯁꯤꯗ ꯀꯔꯤꯅꯣ ꯈꯨꯔꯥ ꯇꯧꯕꯤꯔꯤꯁꯤꯕꯨ ꯌꯣꯡꯆꯥꯛꯇꯕꯨ ꯏꯁꯤꯡ ꯇꯧꯔ ꯆꯥꯝꯒꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯄꯥꯝꯗꯕꯒꯤ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯦ ꯃꯈꯥꯗ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯗꯨ ꯀꯔꯤꯅꯣꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯨꯒꯔ ꯋꯥꯡꯕꯒꯤ ꯀꯛꯆꯦꯡꯅ ꯀꯥꯔꯒ ꯃꯄꯥꯟꯗꯣ ꯆꯤꯛꯊꯠꯄꯒꯤ ꯀꯦꯜꯂꯤꯉꯩꯅ ꯁꯨꯒꯔ ꯆꯥꯝꯊꯣꯛꯏꯉꯩꯅ ꯁꯨꯒꯔ ꯆꯥꯝꯕ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ
ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯤꯕ ꯌꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃꯨꯛ ꯁꯥꯒꯠꯂꯒ ꯂꯩꯕꯤꯔꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯤ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕꯤꯗꯕ ꯃꯈꯩ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯇꯥꯕꯤꯗꯅ ꯂꯩꯕꯤꯔꯝꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯏ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯇꯣꯝꯕꯤ ꯀꯣꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯑꯖꯤꯠ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯖꯤꯠ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩ ꯈꯨꯟ ꯊꯪꯅꯕꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯇꯥꯁꯤ ꯑꯩꯈꯣꯏꯅꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯣꯂꯦ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯝꯃꯦꯕ ꯑꯗ ꯔꯣꯃꯦꯟ ꯀꯣꯏꯕ ꯀꯀꯥ ꯔꯣꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯥꯎꯊꯣꯛꯇꯨꯅ ꯇꯝꯖꯔꯛꯀꯦ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯆꯒꯅꯤ ꯁꯣꯂꯦ ꯍꯌꯦꯡ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯕ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯅꯤꯡꯍꯟꯗꯕ ꯂꯥꯛꯀꯅꯤ ꯂꯥꯟꯊꯣꯛꯆꯒꯅꯤ ꯍꯌꯦꯡꯗꯤ ꯐꯤꯂꯝ ꯁꯣꯂꯦ ꯍꯦꯃꯥ ꯃꯥꯂꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯤꯅꯤ ꯃꯊꯦꯛꯇ ꯖꯒꯣꯏ ꯁꯥꯈꯤꯕ ꯀꯥꯎ ꯀꯨꯏꯃꯟ ꯂꯣꯏꯁꯟꯖꯔꯒꯦ ꯐꯖꯅꯗꯤ ꯂꯥꯎꯈ꯭ꯔꯦ ꯃꯥꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯥꯎꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯄꯤꯕ꯭ꯔꯥ ꯏꯁꯥꯁꯦ ꯄꯥꯈꯠꯇꯦ ꯑꯗꯨ ꯑꯩꯅ ꯀꯨꯏꯔꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯧꯕ ꯁꯨꯝ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯀꯥꯎꯊꯣꯛ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯁ ꯑꯩꯅ ꯃꯃꯥꯡꯗ ꯇꯥꯖꯈꯤꯕꯗ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯄꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝ ꯃꯊꯛꯇ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯖꯥꯎ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯔꯒꯁꯨ ꯃꯌꯥꯝꯁꯤꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯈꯨꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯗꯨꯗꯒꯤ ꯑꯐꯕꯁꯤꯡ ꯈꯟꯒꯠꯂꯛꯑꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯧꯍꯜꯂꯛꯑꯀꯥꯟꯗ ꯍꯦꯟꯅ ꯐꯕ ꯃꯥꯏꯌꯣꯟ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯕꯁꯤꯁꯨ ꯑꯗꯨꯃꯛ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯛ ꯊꯝꯖꯩ ꯀꯣꯜꯁꯨ ꯇꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯏ ꯑꯃꯗꯤ ꯇꯣꯉꯥꯟ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯣꯛꯄ ꯌꯥꯕ ꯀꯔꯤ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯃꯣꯏꯔꯥꯡꯄꯜꯂꯤ ꯂꯩꯀꯥꯏꯗꯒꯤ ꯁꯨꯔꯟꯖꯣꯏ ꯁꯥꯏꯈꯣꯝꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯆꯥꯎꯋꯤ ꯏꯁꯥꯗꯤ ꯈꯔ ꯄꯤꯛꯑꯝꯗꯧ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯁꯤ ꯆꯥꯎꯋꯦ ꯑꯗꯣ ꯏꯁꯥꯁꯨ ꯑꯗꯨꯝ ꯆꯥꯎꯖꯩꯗ ꯍꯣꯏ ꯁꯨꯝ ꯅꯣꯛꯅꯅꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯁꯥꯔ ꯅꯔꯁꯤꯡ ꯌꯥꯏꯐꯝ ꯁꯥꯔꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯄꯤꯕꯤꯔꯤꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯁꯤꯟꯖꯒꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯍꯧꯕꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤꯔꯥ ꯁꯥꯔ ꯃꯍꯥꯚꯥꯔꯠꯇꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯗꯥꯏꯂꯣꯒꯁꯦ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯄꯤꯖꯕ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯁꯥꯔ ꯀꯩꯅꯣ ꯍꯥꯟꯅꯈꯩ ꯇꯧꯈꯤꯕ ꯅꯠꯇꯕ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯧꯕ ꯑꯃ ꯇꯧꯖꯒꯦ ꯍꯜꯂꯣ ꯇꯥꯖꯩ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯅꯅꯕ ꯊꯧꯔꯥꯡꯁꯤ ꯇꯧꯁꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯄꯤꯖꯔꯛꯄ ꯍꯧꯔꯒꯦꯀꯣ ꯍꯧꯕꯤꯔꯣ ꯑꯩꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯝꯅ ꯍꯤꯔꯝꯕ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯊꯥꯒꯠꯆꯔꯤ
이봉이네 이놈매 싸다먹고 이래 만원 남미네 이절리베마 다다 미안합니다. Maduri salo. Ay, bo na sige ako iba na. Tayo bang libreng sa salo. Ngayon naman ni karon tao rin sa akin. Karon man na ay noon sa akin. Dada, ay nandiyan ko si Dada. Kanino tawriba sidi? Dalay riba mari mga, ninoy mari mga sidi, masak mataw na marola mapajariba. Haha, ano? Kanino niya? Ako na, sige manungdat, kwaidagi wang charba, yan na pajakraba ni pa mayari si buwa. Masaya, ay gini pa, oy toke! Ado di, ay masak mataw pajaraba. Ado kumlaba kay na mo olag. Siya Mahasoy, tabi rin na Mahasoy, kari lang nagilang birak po no, ado kambing na kari kaubi mo no. Hariba mayam na layri ba mapamasiya, sidi hilang bagi bol ni, ado na mapamasida gi karatu na sa piki na ba, haijariye. Ay, napimasa, nang buka na ano na, bon na si buwa, hilang bagi bol ni haiba. Yera hiram bahari badudi aina magi supa adu da mutang thabada hallaga kira sen hinida ayo si kana mali pando kiyai mo bhim sen bhim he mahasoy bu uro mi kopta apa mong sinakan kibana ay di mahasoy bu ay gi ipuroy bo oina masi bori jaragi ay bu nanay no biyo na lawsin biyo ba. Hey, nasak sunaming sukhangdana nangbu aigi karam no igani hayo nang nahak kanano he mahasoy ay bola si dagini hiram bang sabagi machalupi hiram bihay budo ay ni yawnam tawduna nabung aduna akhoi bu sana nabagi damakada paru so hayduna tharakko oirini ne ha natro madu khudi makto tayo na rin asing magti ibong na taybang ni yung sosalu law sosalu haydun lakpada ibong ogi sakta madu ubada apa mong sinakan kibana ay di ibong oda thawai haksang mga amor ase kathok serbani ibong ay ibong nanayo na lasin biyo. Hey, sakho chalo aswai da pe pa na nganu yengo tum mi basing si kana oi na oi ha nimit mari mangani ahing tum na duna Chelakpagi haunabi wabna iya machinin nausing ima tumliba sigkari ganini nangbo chalo nangi nayamadu aduda har so salo siya mahasoy Albang mi lau cho talu ai dul tha khaga albang mi da nayum pa na labo hot naram laba ila sagali rim cha thik rabe nang wa da taga albang mi sing si char ge ai hincha nasan pi masak tanjuk rabi sibo nipa masak tanjamuni maya tharakdi nakoi napa napu tamye para ha iya ai chan basinda kaya na kau pong rang ni ba yong mo na kang hey inchawa ai si kana oi kana bali yeo pando
Bimsen, Degray Kakayana Kinariba, Ipado, Aidine, Yeah, Bim. Yeah, Bim. Ay, the fire was all Bambi, Sina, Nango, Hakane. Hey, ay sunang na fire sa Bambi, ano na sa Bambi mo kulayo na fire. Jai Krishna! Jai Krishna! Hush, kanino to na? Dada! Nasundulong penalty o dada! Imagi ay ma! Imagi sa kada! Kanino to rin sibo imagi ay ma! Kanino to rin sibo? Ay ma! Karisukan nilo ko da hincha machama ay na. Nasari kuda lushin ni ima. Ha? Hindi ma! Nanya kanano? Hey, yay ma! Sila nuki masama lay ba sina? Kanano niya? Ay ma! Ay na hujig lushan kriba hincha ba sige masan nuki ni hay. Ay bu mabu ay inayo ina lushin biu hay na ngasay makoy mamay si kai ba khang da hu hu na bi hayrum ni ni ma. Maduda ina ima sin naw sing tum makai ni salu hay na mahaku tan basi ma yabako bolay tre ma. Ibiyama, iyangoy, ako'y buwan basini. Aduna, nang nakaram na, ay isa ni pa sida. Mahakiloy na di oy gihari ba? Yay ma, ina, ay di, nasani pa yama buhinsin gimasak uro ba da? Ay gitamoy ase, apam nung siyin, mahinakan kiba na. Mahakin na nari mo piyo, hinaloksin biyo hay doon. Ay nangunda, asin ba do hijack na? Ay mo na sa namaoy na magtalaw siniyoy na. Inagi di ma, nangi, adugum na ba? Piyang bhakti gi masak oy ba naong natawo da? Imana nang lupiele, nasi hari mo namit asidagi, isa ako imaoy na law sila ba ni? Ima, masina mo hayeng, ay na mabung haki hay bagi. Hayeng laman dramuk kumaagadi, karam daw gani ima. Yay ma, nangonda sanggara nangi lawsilu nangi nanayoy na lawsilu yay ma yengoy mana karisu tawba ngamnaroy nangonda gi hina kankriba magi mabung nang hakriba ni dana phagani ma thagachari sir thagachari yamna fajakre hai tare koi gi ngasi gi dialogue se ko sir dialogue si tawjaba matamda kitang soigiba habadi aina yamna nahanwai toina tawjaram magasu hojik reaction kha taw watpadagi kitang na lat pa marak taleke taw tanja yorok pa mayamna ngapi gani hoi ado isa se ko ki drama yawi bra kamai tawgi sir ai si ai compare isai compare sachai ai oja oyalgi oja govindas ki makhada ai chame ko ki mamang da so ichili nau thena khre ko thengna jai khre oja sir hoi ai jauji ta somning singjarak pani ko adubo hoi isagi number se de koina somda koi gi save tawraga thambadi natabani na haitari ado ngasi gi adom gi dialogue se tar kan ngasi gi youtube ta laibiri ba streamer sing adom ba yamna fajana thagat pire haitari adom na bo henna koi gi first star re ngasi gi caller sing gi lakta gi adom na ha koi gi 100% phangi haidana yamna kanna khuba khubire thagat pire haya koi emoji tongan ba koi like ta tawbire ma khoi ta kari wafam thambining balai aidi karisu khangdeba natchade ai ojagi mapalagi aina miyamda nalong matega ma aina khodol tamjaba soi khilagi ba pungnamak yaurgasu pungnam ngapiu masidagi matung tabada henna phajana tawba ngamba mayamgi adugumlaba marakta tinba ngamjage haiba mayamda muluk sabolo na thamjari hoi thagachari koi gi matung tarakpa isagi punsi da suai tare ne ko isana tawge khanba thabak thorom sing mai pagna anai yaudana tawba ngamba oibira u haidana su diamond radio gi maike digi wish tawjari thagachari call tawbirak pagi damakta thagachari sir taram nokchari mathangi caller da khudong chaba simu pijarage aduga
makha tarakpa akoigi hojiki dumaina akoigi nungaiba yaba haitare dialogue kumba adumak lakpra haibasi ko myam pana yengminasi. Hello. Hello. Hello tajari kana oibirabano? Kanodagi Kakindagi Bazalala. Hoi thagachari call tawbirakpa hojik Sayu wari patia ina niking jabo wari matiam tambi jage tawune. hoi hobira siradu tarasi Wari phagi budi phagi oiba ada ai bai du haujarage. hoi hobiro Yamna lamna tinaba mar ani khak yamna nusina na ngai de sim tinaba jani aduda mar nongwadi moy ani nongda amana asmai tawdana ai manaba si unataba koire ai koiru gena satjani sapaduda kanwasina mar ade mawana basina ya itaw masidi ai yamna dona tinaba manaba ngang ai dei tinaba kai manaba ngai si lai aduna masidi mai nupi da kanwa nupi masidi ai itaw lai aduna inang awa masaminasi haina tawya mai nupi dana so na pare adai dei awa kinjage ada mai tawya tawna ya masi nama kai aina simsa bada nangna lapu iron basi yam hawi aduna lapu iron basi masidi taw la kan sida nama kai taw lapu iron badu adu irola ma hoi nga kan ma pan tho ge tho ba jani ko kan sida adai nga leiraga moi ni haksit lang ba ko ba ma ma hin taw ga hanila kan sida NP sa loira ba esa loire kan taw hai di pare pare de sa ku thang do ga la pu iron bu ka na irola ga mana kan taw ga la pu iron ba sa ra ba jani sa ba sida Nitidi namakai hawgum na haram bedani mai ni kan SNP ngasi di ai mana ba yam si ro imana mam la ga nang nasi la pui no bese namakai ga mana de kamai taw no da hanganda ngasi di haw da banane da hawti ya ngasi di du haw roi da ai jani iskai namakai haw ro ngasi han de imana ba la kan da haw de ga ri no da hangye ngasi di mai la da ba gi ni da hang hai mai ni pi na ada mai la ga na kamai taw la pu yon ba hawandri no hanga sida o amadu tholak da bagi ni da hai kai no ne amadu tholak da bai dia amadu mai da gan da amadu tholak wai di tholang da kai mai la kan di tholang da sum kha ba du adu mai la kan ma pha ra ga pu yon ba da hatin da jani da Nui di mai la da da sum du kha da ba jani sum du yao da bi hao da wei le me adu ada wari tabi ba hoi tajari ai nokchari ni haitare chum yaudabagi mahaudo sum yao da bi hao da wei le me sum du pha ra ga mai la kan da ha po wei le hoi original oibira bro hoi thagachari adudi mathangi caller da mu khudong chabase pijaragi aduga mu kari kari karamba thorum tori haibasi mu makha tan da makhangmina sai tare taminasi adunga si se ko mayam YouTube ta lebiriba madi radio ki khuthang da tabiriba nusi jarable listener sing streamer sing khone sumanung gi paulo jabada ngasi je inspector tayase mayam ngak tang ngai mina da basi yara roi haibagi wafum khak phongdok pere mayam su ngai mina se duga marak sidai tare koi gi dialogue kumba mimicry gumba koi haijaba sing yara gadi call se amuk tang pat tausin brek lagadi yamna nungai jagan hai wafum si thamjari hello tajare kana oi birabano sare la khapi bire jitene thagachari pepe call to birakpa isagi haijaba talents kari uchige isadi da mamang da su da mak dialogue da mak to birakpani hoi dialogue ma teng tang to ja hoi ba sidang situ sela seba sidang thakte badi ba ge anabu do kamai na phani se tha ha ba chhu ne khara da ni ba gi hit nam ji mu khai ai na se ba ta din ka do ba chhu ne khara ka ne ba ba ge te khara no se ya do ka tho
baba aduna baba soidana farani baba faro baba nan bu khare tuna ai sai an ware ni mala male baba da mu ta san jano shi wannan mama fata ki mala ta mun da malin ce hai sindari ka ai da mun san jano ne mama ai shi da mai kuma ji mana kan ne sai hai ni ma ai mun na sai da shi do amu hai da kan nan da kin shi ji na ta ma kin da yan pona tin ha na ti na kan ya pa na sa na kan bo kan su ka di lo ai ne ta ba amma ta ke na kala din ya ku na ba mu am tin ne ka ba amma ta mai da bani ta ba ka shi ta ka kan da ma ti mu kun na ba bu na ba ne tun da ai ta ban ta ban kan da mai am tin ko na da ne ai sai ta kan ka je ta ba ta kan da bani谢谢ne shi ra mu sai ka ba in hang mai am tin ne ai ma da mu ko ka sai ni ra ko ni ta ta mu kan ko ne amma ba ai to na shi ki dan ngang re da ai sai ta ne ta da da mama ai su ga na ta handa ne ta ba ni da kuli ki da na tan ko ri ha da ko ba ni na ta da kuli shi ki ra ni da ho ya ni na ai su ga ki yani ni su da mu ki da san da tan to biro ai su ga da ki na ta da bi sai ki dan ngang re da to ni ma ci da ne ai ne ni da sai da ni ta ci na da point ma kuma ba ma sa su da ne kada ci da sun ka di kan ci wa san da ban ai ne ma kuma ma da to ne mai to ka ji ne ni akwai kun da mu honi da ha ta ko ka ni ce da ta da sari ko kan di na ai su da ni da ke ba ya na ba su ko ne da ba ya da ba ai ni ko da ba di kana ta ni so han ne da na te ai ni ko ya fa ma to thôi thì là đi như thằng là bố hay là gì đi nữa tao đi xíu này cái tay nó hao rồi là tự nhiên là gì đấy tao đi cái sao vậy tao đi chuyện là cái tao để sao nhỉ hồi nào ta ăn hết rồi thằng nào ở đạo đi thì ra nè thằng nào lấy thế cùng lấy na này cùng lấy na không như thế nào cái gì đấy thôi Thakachari Madam Pepe yamna fazana dialogue to birakre ngasigi streamer sing su Madam Pepe bu yamna haning ngai tina thakachari ngasigi khoi Mahabharat ki hek matung dai tare sumaina khoi imung manung gi oiba dialogue ta hausi yamna fazana damak dialogue to birak pagi damak thagat pirei makhoi da kari kari wafam thambining balege khoi khangembam joimati na su caller matam sigi mauni haibada haiman bathok loi haidana hai adagi ibem salai maten tha chen sina su yamna fazana adom bathagat pirei ngasi tongan streamer sina adom yamna fazana thagat pirei makoi da kari kari wafam de thambining balei sai kai sai ju su mamau ge thung khala uja ba thung yaw ba hai ta le adum do ngam de ki mo de be so bu de na ti ko ya ta le ji thung dan tong la ri ba mo mo to ji pien da ba mo ga le le na ti to han do ba mo na to ko to adum do thung pien da ba ti de thung ka ga thau ja ne de su ta mu ji so ai na hai ngai le ta na tha jai hoi aduga Madam Pepe dai na hangjaning ba aroi ba hai tare khoi gi haujikan gi hagolak liba nupi masa sing se khoi na mahaki matam du yorakan da loina mayum makai tongan ba sagai sing da mayum makai pan khidoi ni ko aduna pan ringai sida khoi gi nupi masa oibi sing asida isagi wakhalon hai tare khoi gi mau ama oiragadi sigumba li chat ka da bani haibagi matang sida tentak ba waron khetang thambiram ba yabra ang kai su khang ja ban ja sa de sa do aina hajani ni 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 ka fi ja hajani ni de akhoi gi ta lai ba ma thung ga do ba sa ga de ji mo ni ni de ni ma ko ma gi na ko ba apu na ma de ji han an ni de mo na chali ba ma do mani ma ko na hai ba am ni ji ma ko na hai ba ni ji chali ba sa ga an de ko no ha ba do mo na ma ta na khang ni na ga yam na ga ta na kai han yam na ma tha jana ga dum kai ta yin da kan ta hai ta na ka ta ga so la yam ba mani ma ko na ha la min chi na ha ba khu ni mo to lo na ma kan ta hai ga so
ꯍꯩꯅꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯇꯥꯛꯄ ꯃꯥꯅ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯝ ꯇꯥꯛꯏꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯃꯥꯅ ꯑꯗꯨم ꯍꯩꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯍꯩꯇꯕꯁꯨ ꯑꯗꯨꯝ ꯍꯩꯅꯕ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯁꯥꯔ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯑꯍꯣꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯏꯃꯨꯡꯁꯤꯒꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯒꯤ ꯀꯩꯅꯣꯗꯣ ꯄꯨꯂꯞ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯁꯤ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯍꯟꯅꯤꯡꯉꯦ ꯁꯥꯔ ꯆꯨꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯃꯦꯗꯥꯝ ꯄꯦꯄꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯍꯟꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯗꯤ ꯃꯈꯣꯏ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯅ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯃꯈꯥ ꯊꯥꯕ ꯈꯨꯗꯤꯡꯃꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯍꯟ ꯑꯣꯏꯖꯔꯒꯁꯨ ꯃꯈꯣꯏꯅ ꯈꯪꯗꯕ ꯅꯍꯥꯁꯤꯡꯅ ꯍꯦꯛꯇ ꯈꯪꯕꯀꯣ ꯑꯗꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯑꯍꯟꯁꯤꯡꯅꯁꯨ ꯍꯦꯛꯇ ꯈꯪꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯈꯪꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯗꯨꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯗꯨꯅꯁꯨ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯆꯠꯅꯔꯣꯟ ꯈꯪꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯌꯥꯔꯁꯦ ꯇꯧꯃꯤꯟꯅꯔꯛꯑꯀꯥꯟꯗ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯛꯑꯀꯥꯟꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯦꯗꯥꯝ ꯄꯦꯄꯦꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯐꯪꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯄꯦꯄꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯨꯝꯅ ꯐꯖꯔꯕ ꯗꯥꯏꯂꯣꯒꯁꯤꯡ ꯄꯨꯕꯤꯔꯒ ꯂꯥꯛꯄꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯕ ꯑꯃꯅ ꯈꯪꯗꯕ ꯑꯈꯪꯕ ꯈꯔꯅ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯅꯔꯒꯗꯤ ꯍꯦꯟꯅꯁꯨ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯛꯃꯥꯏꯖꯤꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯦꯂꯥꯡꯕꯝ ꯄ꯭ꯔꯃꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕꯤꯗꯅ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯎꯠꯄꯤꯒꯗꯧꯕꯅꯣ ꯄꯥꯎ ꯑꯣꯏꯅ ꯇꯥꯖꯔꯛꯑꯒꯦ ꯃꯇꯦꯛ ꯈꯤꯇꯪ ꯄꯥꯎ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯎꯁꯦ ꯇꯥꯁꯤꯀꯣ ꯍꯣꯏ ꯍꯧꯖꯔꯒꯦ ꯍꯣꯏ आकाशवाणी सिंगंगी पाव पाजरी आई समाजमेर कई अलांगम प्रमोनी पाव मचा खाई पीजरी नारांग हिं नौकन सुखीबन मरम ओरगा नसी नोंगालपदा लबुक तमी नकिति इनखे हाइली लबुक तमी नकिति इनबदगी लबुक त खुंदारिबा तिंगांग कुन मक इपाइनदना मागी मागी थाफगदबा मफम येंगल लोनखरे हाइली तिंगांग सिंगी सेक्रेटरीना हौजी पालिबा लेंगाक्ता मेमोरेंडम अमा पिछुंखे हाइली मेमोरेंडम अदुगी वा मरोंदी तिंगांग सिंगो ngakpi sendi हाइजबनी पालिबा लेंगाक असना मेमोरेंडम अदुगी वा मरो अदु तादिरदुना तिंगांग सिंगु ngakpi sendinaba hangoi पुलिस टीम अमा थाजरखरे हाइली hangoi इंस्पेक्टर अदुना मियाम अदुदा हंसी हाइली नखोई नयुम द लगे हाइदना करीगी लबुक लैबनो हांसी मियाम अदुना खुंसी अखोई ngarang ahin nongkana सुसीबदुदा लबुक तंगा उकादी हाइदी चंपेट काबे येंगे लापनी हाइनो खुंसी मियाम सिंग अदुगी वादु ताबदा hangoi इंस्पेक्टर अदुना नोफेट तौरगा गो बैग हाइना फोंगी हाइदी मतंग असिदा पावले ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯥꯒꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯊꯣꯛꯑꯒ ꯄꯥꯕꯁꯨ ꯃꯥꯜꯂꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯆꯤꯟꯐꯥꯗ ꯄꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯃꯃꯥꯡꯗ ꯆꯦ ꯊꯝꯃꯒ ꯑꯗꯨꯝ ꯏꯔ ꯄꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯦ ꯊꯝꯗꯦ ꯁꯨꯝ ꯈꯜꯂꯒ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯦꯠꯄꯅꯦ ꯑꯗꯨꯒ ꯐꯪꯗꯕꯗꯨꯗ ꯁꯨꯝ ꯊꯥꯖꯤꯜꯂꯒ ꯄꯥꯔꯛꯄꯅꯤ ꯈꯜꯂꯒ ꯁꯨꯝ ꯍꯥꯏꯔꯛꯄꯅꯤ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯉꯒ ꯂꯩꯈꯤꯕꯗꯣ ꯀꯣꯜꯁꯦ ꯃꯦꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯏꯁꯥꯁꯦ ꯀꯩꯝꯇ ꯀꯥꯎꯕꯤꯗꯕ꯭ꯔꯥꯕ ꯐꯣꯟ ꯃꯦꯠꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯪꯉꯣꯏ ꯊꯥꯖꯤꯜꯂꯛꯏꯅꯦꯕꯀꯣ ꯌꯥꯏ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ
ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯛ ꯄꯥꯎ ꯄꯥꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎ ꯄꯥꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎꯁꯤꯃꯁꯨ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯁꯤ ꯍꯦꯟꯒꯠꯄꯤꯔꯒꯗꯤꯅꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯒꯗꯧꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯆꯥꯟ ꯈꯔꯤꯕꯝꯅ ꯀꯣꯂꯔ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯈꯨꯕꯤꯔꯦ ꯑꯗꯨꯒ ꯒꯣ ꯕꯦꯛ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯊꯥꯒꯠꯆꯔꯤ ꯗꯦꯕꯤꯁꯟ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯏꯅꯥꯎꯒꯤ ꯑꯗꯨꯗꯤ ꯉꯁꯤ ꯗꯦꯕꯤꯁꯟꯒꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯎꯠꯀꯗꯣꯏꯅꯣ ꯁꯥꯔ ꯑꯩꯈꯣꯏ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡꯗꯣ ꯑꯗꯨꯗꯒꯤ ꯃꯇꯠ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯀꯩꯅꯣ ꯇꯧꯖꯩ ꯍꯩꯇꯦꯀꯣ ꯁꯥꯔ ꯍꯣꯏ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯗꯦꯕꯤꯁꯟ ꯑꯩꯅꯗꯤ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯏꯅꯥꯎ ꯗꯦꯕꯤꯁꯟꯒ ꯑꯩꯒ ꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯅ ꯍꯩ ꯅꯠꯇ꯭ꯔꯒ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯂꯦꯞꯆꯔꯔꯣꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯗꯨ ꯂꯦꯞꯆꯔꯁꯅꯨ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯁꯥꯔ ꯍꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯄꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯌꯥꯗꯒꯤ ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯎꯆꯦꯛ ꯉꯥꯡ ꯑꯣꯏꯔꯤꯗꯨ ꯍꯌꯦꯡ ꯃꯄꯣꯛ ꯑꯃꯗ ꯏꯄꯥꯒꯤ ꯊꯧꯒꯜ ꯁꯪꯗꯒꯤ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯅꯃꯣꯝꯅ ꯅꯃꯣꯝ ꯆꯠꯆꯔꯒꯦ ꯁꯪꯒꯣꯜꯂꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯏꯃꯣꯝ ꯂꯥꯡꯅꯤꯡ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯣꯝ ꯏꯃꯥꯅ ꯂꯥꯟꯈ꯭ꯔꯦ ꯀꯟꯊꯧꯒꯤ ꯌꯋꯥꯁ ꯑꯃꯨꯛꯇ ꯇꯥꯈꯣꯅꯕꯨ ꯏꯃꯣꯝ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗꯤ ꯂꯥꯏꯕꯛꯇꯤꯗꯤ ꯅꯃꯣꯝꯗꯤ ꯏꯃꯥ ꯀꯧꯕ ꯐꯪꯗꯔꯤ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯉꯥꯛꯇꯅ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯣꯏꯖꯒꯦꯀꯣ ꯋꯥꯔꯧꯖꯔꯣꯏ ꯄꯂꯦꯝꯕꯨ ꯆꯠꯆꯔꯒꯦ ꯅꯃꯣꯝꯗꯤ ꯁꯥꯈꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯗꯦꯕꯁꯤꯡꯒꯤꯁꯦ ꯄꯤ ꯇꯥꯒꯦ ꯇꯧꯔꯒ ꯇꯥꯈꯤꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯗꯦꯕꯤꯁꯟ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯊꯝꯖꯕꯁꯤꯗ ꯗꯦꯕꯤꯁꯟ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯇꯦꯟꯇꯛꯅ ꯊꯝꯕꯤꯔꯝꯕ ꯌꯥꯕ꯭ꯔꯥ ꯁꯥꯔ ꯑꯇꯣꯞꯄ ꯑꯊꯦꯡꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯂꯤꯁꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯌꯥꯗꯕꯅꯤꯅꯅꯦ ꯑꯗꯨꯝ ꯄ꯭ꯔꯣꯒꯥꯝꯁꯤꯁꯨ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯆꯥꯠꯇ ꯌꯥꯎꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯏꯁꯄꯦꯛꯇꯔ ꯀꯩ ꯇꯥꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯗꯦꯕꯁꯟ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯈꯔꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯊꯥꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯗꯦꯕꯁꯟ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒꯦꯀꯣ ꯇꯔꯥꯃꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪ ꯑꯗꯨꯃꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯅꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯄꯤꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯦ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯏꯃꯥ ꯌꯨꯝꯁꯪ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯥꯏꯁꯨ ꯀꯣꯜ ꯐꯪꯉꯤꯀꯣ ꯐꯪꯖꯩ ꯁꯥꯔ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯎꯠꯄꯤꯒꯗꯧꯕꯅꯣ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯏꯃꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯃꯨꯊꯠꯄꯤꯔꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯨ ꯇꯥꯕ ꯁꯣꯝꯗꯒꯤꯁꯨ ꯑꯃꯨꯛ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯇꯧ ꯇꯝꯖꯕꯅꯤ ꯇꯥꯖꯕꯅꯤ ꯍꯤ ꯑꯅꯤ ꯇꯣꯡꯂꯒꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯊꯥꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯅ ꯌꯥꯔꯒꯗꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯁꯤ ꯍꯦꯛꯇ ꯃꯨꯊꯠꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯍꯥꯏꯇꯥꯔꯦ ꯄꯤꯛꯇꯛꯅ ꯊꯝꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤ ꯏꯃꯥ ꯍꯧꯕꯤꯔꯣ ꯍꯣꯏ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇ 4-5 ꯄꯣꯛꯑꯒ ꯃꯆꯥ ꯅꯨꯄꯥꯅ ꯈꯔ ꯇꯥꯡꯅ ꯌꯥꯎꯖꯕ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯕꯒꯤ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯃꯃꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯧꯔꯤꯉꯩꯗ ꯃꯆꯥꯗꯨꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯁꯤꯜꯂꯛꯄꯒꯤ ꯑꯃ ꯇꯧꯖꯔꯛꯀꯦ ꯏꯃꯥ ꯑꯩꯒꯤ ꯅꯣꯡꯃꯩ ꯂꯩꯌꯨ ꯅꯪꯒꯤ ꯅꯣꯡꯃꯩ ꯂꯩꯕꯤꯕꯣ ꯅꯪꯒꯤ ꯅꯣꯡꯃꯩ ꯂꯩꯕꯤ ꯏꯃꯥ
nong kapulaga nong nate kapulaga mari ko nong lagi ima nong lagi ima ay nong lagi ke ta lo ke ima nong ta ni ko tin dia ta ni dia ta ni yare ima nong lagi ya ta ni ko ta ni ai ta ni ke ande ta ni ima nong lagi ande ta ni yang do ta ni ta ni ke 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 ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯒ ꯑꯃꯈꯛ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯍꯟꯕꯤꯔꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣꯗꯣ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯂꯩꯊꯕꯤꯌꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯈꯥꯡꯉꯦꯝꯕꯝ ꯖꯣꯏꯃꯇꯤ ꯆꯤꯡꯃꯩꯔꯣꯡꯗꯩ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯈꯥꯡꯉꯦꯝꯕꯝ ꯖꯣꯏꯃꯇꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯀꯣꯂꯔ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯑꯩꯁꯨ ꯀꯩꯅꯣ ꯅꯣꯛꯐꯗꯤ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯁꯤ ꯅꯨꯄꯥ ꯑꯃꯈꯛꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦ ꯁꯥꯔ ꯑꯗꯣ ꯃꯥꯁꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯣꯏꯂꯦꯠꯇ ꯌꯥꯝ ꯆꯪꯒꯟꯕ ꯑꯗ ꯇꯣꯏꯂꯦꯠꯇ ꯑꯝꯇ ꯆꯠꯁꯦꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯧꯗꯣꯛꯄ ꯋꯤꯟꯇꯔ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯃꯌꯥꯝꯗꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯧꯗꯣꯛꯄꯗꯣ ꯑꯗꯨꯝ ꯌꯥꯕ ꯑꯗꯩ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯍꯧꯗꯣꯔꯛꯄꯗ ꯍꯧꯒꯠꯁꯤ ꯌꯥꯔꯛꯇ꯭ꯔꯦꯌꯦ ꯑꯗꯨ ꯇꯣꯏꯂꯦꯠꯁꯦ ꯈꯤꯇꯪ ꯂꯥꯞꯄꯒꯤ ꯃꯥꯁꯦ ꯀꯤꯕ ꯃꯐꯝꯁꯦ ꯈꯤꯇꯪꯗꯤ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯅꯕ ꯃꯐꯝ ꯑꯣꯏꯕ ꯑꯗ ꯃꯥꯁꯦ ꯀꯤꯃꯟꯈꯤꯗꯅ ꯃꯊꯟꯇ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯊꯟꯇ ꯏꯁꯩꯁꯦ ꯁꯛꯑꯒ ꯆꯠꯂꯗꯤ ꯀꯤꯕ ꯈꯔ ꯐꯅꯤꯅ ꯃꯥꯅ ꯂꯤꯀꯥꯂꯤ ꯀꯥꯂꯤ ꯌꯥꯀꯦꯅ ꯁꯛꯑꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯕꯨꯠꯁꯤꯅ ꯇꯨꯔꯨꯔꯨ ꯇꯨꯔꯨꯔꯨꯅ ꯏꯟꯅꯔꯦꯌꯦ ꯁꯥꯔ ꯑꯗꯨ ꯃꯥꯅ ꯀꯅꯥꯅꯣꯅꯦ ꯏꯁꯩ ꯈꯨꯝꯕꯩꯁꯤꯕꯣꯅ ꯌꯦꯡꯕꯗ ꯂꯩꯔꯝꯗ꯭ꯔꯕ ꯑꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯃꯥꯁꯤ ꯇꯣꯏꯂꯦꯠꯁꯤ ꯕꯕ ꯆꯪꯉꯦꯌꯦ ꯑꯗꯨꯒ ꯃꯈꯣꯡꯁꯦ ꯍꯥꯝꯃꯤꯉꯩꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯃꯨꯔꯒ ꯁꯨꯝ ꯋꯥꯡꯈꯠꯂꯦꯌꯦ ꯃꯃꯥ ꯁꯨꯝ ꯌꯦꯡꯈꯠꯄꯗ ꯁꯨꯝ ꯋꯥꯡꯈꯠꯂꯦ ꯃꯥꯅ ꯑꯃꯨꯛ ꯌꯦꯡꯊꯔꯗꯤ ꯈꯟꯅꯦ ꯑꯃꯨꯛ ꯅꯦꯝꯊꯔꯦꯌꯦ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯗꯤ ꯑꯃꯨꯛ ꯋꯥꯡꯈꯠꯄ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯑꯃꯨꯛ ꯌꯦꯡꯗꯩ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯦ ꯕꯨꯠꯁꯦ ꯂꯦꯞꯁꯨ ꯁꯨꯝ ꯇꯧ ꯂꯩꯔꯕ ꯁꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯕꯨꯠꯇꯨꯅ ꯚꯥꯏ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯦ ꯉꯥꯛꯇꯪꯗ ꯄꯣꯊꯥꯈꯤꯁꯦ ꯍꯥꯏꯔꯦꯌꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯋꯥꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯧꯅ ꯂꯤꯕꯤꯔꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯀꯣꯂꯔꯁꯤꯡ ꯑꯗꯨꯃꯛ ꯌꯥꯝꯅ ꯑꯗꯨꯃꯛ ꯅꯣꯏ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯇꯥꯕꯤꯔꯀꯥꯟꯗ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7630944377 ꯍꯜꯂꯣ 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 ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯁꯤ ꯈꯪꯖꯒꯦ ꯋꯥꯕꯒꯥꯏꯗꯒꯤ ꯏꯕꯣꯇꯣꯜ ꯋꯥꯕꯒꯥꯏꯗꯒꯤ ꯄꯥꯕꯨꯡ ꯏꯕꯣꯇꯣꯜ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯄꯥꯕꯨꯡ ꯀꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯇꯦꯂꯦꯟꯗꯤ ꯅꯠꯇꯦ ꯍꯥꯏꯕꯤꯌꯣ ꯍꯧꯔꯁꯤꯔ ꯄꯥꯕꯨꯡ ꯑꯗꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯐꯥꯏꯕꯣꯛ ꯄꯣꯛꯄ ꯑꯅꯤꯁꯤ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩꯗꯅ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯖꯩ ꯑꯗꯨꯗ ꯐꯥꯏꯕꯣꯛ ꯄꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯁꯛ ꯃꯥꯟꯅꯕꯗꯨꯗ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯅ ꯑꯅꯤꯁꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯜꯂꯕ ꯑꯗꯨꯗ ꯑꯅꯤꯃꯛ ꯃꯌꯨꯝ ꯄꯥꯟꯕꯗ ꯇꯧꯕꯗꯨꯗ ꯉꯁꯥꯏꯒꯤ ꯃꯔꯅꯥꯏꯁꯤ ꯇꯥꯟꯅꯔꯛꯄꯗꯨꯗ ꯑꯃꯅꯁꯨ ꯏꯇꯩ ꯍꯣꯏꯅ ꯏꯆꯦ ꯍꯣꯏꯅ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯑꯃꯅꯁꯨ ꯏꯅꯥꯎ ꯍꯣꯏꯅ ꯍꯦꯟꯈꯤ ꯇꯥꯔꯦꯗꯅ ꯑꯅꯤꯁꯤ ꯃꯔꯅꯥꯏ ꯇꯥꯟꯅꯔꯛꯄ ꯑꯗ ꯅꯣꯡꯃꯗꯤ ꯖꯒꯣꯏ ꯔꯥꯁ ꯌꯦꯡꯕ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕꯗꯨꯗ ꯌꯥꯍꯧꯗꯨ ꯊꯦꯡꯗꯅ ꯃꯇꯩꯗꯨꯗꯤ ꯃꯥꯡꯒꯣꯟꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯇꯥꯎꯌꯦꯜ ꯑꯃꯅ ꯃꯀꯣꯛ ꯀꯨꯞꯄꯒ ꯃꯃꯥꯏ ꯃꯅꯤꯡ ꯂꯩꯔꯒ ꯁꯨꯝ ꯎꯏꯗꯅ ꯐꯝꯅ ꯂꯩꯕ ꯃꯧꯅꯤꯅ
ꯌꯥꯍꯧ ꯊꯦꯡꯉꯦ ꯑꯍꯤꯡ ꯇꯨꯝꯅꯦꯔꯁꯨ ꯌꯥꯗꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯦꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯑꯗꯨꯗ ꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯄꯥꯎ ꯑꯝꯇ ꯇꯝꯍꯧꯒꯦ ꯑꯩꯈꯣꯏ ꯅꯤꯄꯥꯁꯤꯅ ꯄꯪꯃꯟꯕꯁꯤꯗ ꯃꯅꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯩꯍꯣꯏꯗꯤ ꯁꯅꯥꯅ ꯂꯨꯄꯥꯅ ꯂꯧꯔꯤ ꯏꯪꯈꯣꯜ ꯃꯅꯥꯏ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦꯅ ꯕꯔꯣ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯨ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯐꯖꯅ ꯂꯤꯕꯤꯔꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯟꯁꯤꯁꯨ ꯇꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯜꯁꯤ ꯑꯃꯨꯛꯇꯪ ꯂꯧꯈꯠꯆꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯂꯩꯊꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯆꯔꯥꯡꯄꯥꯠꯇꯒꯤ ꯈꯥꯡꯉꯕꯝ ꯑꯇꯥꯡꯕꯤ ꯈꯥꯡꯉꯦꯝꯕꯝ ꯑꯇꯥꯡꯕꯤ ꯍꯣꯏ ꯍꯣꯏ ꯅꯠꯇꯦ ꯊꯧꯆꯣꯛ ꯏꯁꯥꯒꯤ ꯌꯨꯝꯅ ꯀꯥꯎꯈ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯥꯎꯊꯣꯛꯎꯔꯤꯕ ꯑꯩ ꯏꯄꯥꯟ ꯂꯝꯗꯝꯒꯤ ꯍꯥꯏꯔꯨꯔꯤꯕ ꯍꯣꯏ ꯃꯁꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯌꯨꯝꯅꯥꯛ ꯀꯥꯎꯈꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯥꯎꯈꯤꯕꯗꯨꯗꯤ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯌꯨꯝꯅꯥꯛ ꯀꯥꯎꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯏꯁꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯗꯤ ꯂꯩꯖꯗꯤꯌꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯧꯊꯣꯛꯆꯈꯤꯕꯅꯦꯕꯀꯣ ꯑꯗꯣꯝꯁꯨ ꯇꯥꯕꯤꯍꯧꯗꯕꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯇꯥꯕꯤꯕꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯣꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗ ꯃꯥꯟꯅꯕꯗ ꯍꯥꯏꯔꯛ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕꯤꯔꯣ ꯇꯥꯁꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯆꯠꯂꯦꯌꯦ ꯑꯗꯩꯗ ꯀꯣꯡꯗꯣꯡ ꯂꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯣꯏ ꯁꯪꯅꯖꯥꯅꯤꯗ ꯁꯦꯂꯣꯏ ꯁꯪꯅꯕꯁꯤꯗ ꯑꯃꯨꯛ ꯋꯥꯡꯈꯠꯄ ꯑꯃꯨꯛ ꯅꯦꯝꯊꯕ ꯁꯨꯝ ꯇꯧꯕꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯤꯁꯦ ꯁꯨꯝ ꯋꯥꯡꯈꯠ ꯑꯃꯨꯛ ꯅꯦꯝꯊꯗ ꯁꯦꯂꯣꯏꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯁꯦꯂꯣꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯤꯁꯤ ꯍꯥꯏꯌꯦ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯤꯁꯤ ꯑꯃꯨꯛ ꯅꯦꯝꯊ ꯑꯃꯨꯛ ꯅꯦꯝ ꯇꯧꯕꯗꯨꯗ ꯂꯣꯏꯖꯔꯁꯤꯅ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯥ ꯁꯥꯗꯦꯒ ꯍꯥꯏꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯂꯥꯏ ꯊꯦꯡꯅꯔꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯋꯥꯡꯅ ꯍꯦꯛ ꯌꯦꯡꯈꯠꯂꯨꯒꯅ ꯈꯪꯋꯥꯡ ꯋꯥꯡꯕ ꯅꯦꯝꯅ ꯑꯃꯨꯛ ꯌꯦꯡꯊꯔꯒ ꯈꯪꯅꯦꯝ ꯅꯦꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯁꯤꯅ ꯑꯅꯦꯝ ꯑꯋꯥꯡ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯇꯨꯒ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯇꯧꯔꯕ ꯍꯦꯂꯣꯏꯗꯨꯅ ꯋꯥꯔꯦ ꯇꯣꯛꯑꯁꯤ ꯍꯥꯏꯔꯛꯑꯦ ꯍꯣꯏ 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 ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯑꯩ ꯋꯥꯔꯦꯅ ꯑꯩꯈꯣꯏ ꯂꯥꯏꯗꯨꯅ ꯋꯥꯔꯦ ꯍꯥꯏꯔꯛꯑꯦ ꯍꯣꯏ 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 ꯑꯗꯣꯝꯁꯨ ꯌꯥꯝ ꯀꯟꯅ ꯅꯣꯛꯄꯤꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯩꯅꯣꯝ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯇꯦꯟꯁꯤꯟꯖꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯔꯤ ꯑꯃꯗ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗ ꯁꯨꯝ ꯑꯗꯨꯝꯗꯤ ꯇꯧꯖꯕ ꯄꯥꯏꯖꯔꯛꯄꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯕꯤꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕꯤꯔꯛꯇꯕ ꯍꯥꯏꯁꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯗ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕꯁꯦ ꯑꯩ ꯌꯥꯝꯕꯦꯝꯗꯒꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯀꯣꯜ ꯇꯧꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯉꯁꯤ ꯅꯔꯁꯤꯡ ꯇꯥꯕꯤꯔꯕ꯭ꯔꯥ ꯏꯃꯥ ꯀꯔꯤ ꯅꯔꯁꯤꯡ ꯅꯔꯁꯤꯡ ꯑꯣ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥ ꯏꯕꯥꯅꯤꯗ ꯍꯥꯏꯅꯕ ꯃꯥꯏ ꯃꯤꯡꯁꯦ ꯍꯦꯛꯇ ꯃꯔꯣꯡ ꯈꯪꯍꯧꯗꯦꯅ ꯁꯨꯝ ꯍꯥꯏꯅꯕ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯣꯛ ꯉꯥꯡꯕꯗꯣ ꯅꯄꯥꯅ ꯁꯤ ꯉꯥꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯀꯩ ꯀꯥꯡ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯇꯧꯔꯤꯅꯦ ꯍꯌꯦꯡꯁꯦ
ꯀꯥꯡꯁꯤꯃꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯀꯥꯡꯁꯤꯃꯗꯤ ꯑꯩ ꯂꯩꯖꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯣꯏ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯖꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯗ ꯃꯌꯥꯝꯗ ꯎꯠꯄꯗꯁꯨ ꯃꯗꯨ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯨ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯥꯕꯁꯦ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕꯁꯤꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯣ ꯑꯁꯤ ꯇꯥꯔꯝꯗꯥꯏꯗ ꯑꯗꯨꯃꯛ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯄꯥꯎꯁꯤ ꯄꯤꯕꯤꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯣ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯆꯨꯞꯅꯒꯤ ꯃꯤꯅꯤꯠ 6 ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯀꯣꯂꯔꯁꯦ 2 ꯅꯠꯇ꯭ꯔꯒꯅ 3 ꯑꯩꯈꯣꯏꯒꯤ 3ꯁꯤꯃꯗꯤ ꯅꯪꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯀꯩꯅꯣꯒꯤ ꯏꯃꯥ ꯃꯦꯝꯆꯥ ꯋꯥꯡꯕꯟꯒꯤ ꯋꯥꯡꯕꯟꯗꯒꯤ ꯏꯃꯥ ꯃꯦꯝꯆꯥ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯤꯁꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯉꯩꯁꯨ ꯏꯃꯥꯅꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯎꯠꯄꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯡ ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯀꯔꯤ ꯎꯠꯄꯤꯒꯗꯧꯕꯅꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯀꯩꯅꯣꯝꯃ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯂꯋꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯇꯤꯟꯅꯕꯁꯤꯗ ꯂꯋꯥꯏꯒꯤ ꯅꯨꯄꯥꯗꯨꯗ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯛꯀꯦꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯃꯣꯏꯗ ꯆꯪꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯩ ꯏꯇꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯅ ꯐꯖꯅ ꯀꯩꯅꯣ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯌꯥꯝ ꯍꯔꯥꯎꯖꯗꯅ ꯋꯦꯜꯀꯝ ꯇꯧꯔꯤꯅꯦꯅ ꯃꯣꯏꯁꯤ ꯂꯥꯛꯄ ꯋꯥꯍꯩ ꯇꯧꯖꯥꯠꯅꯤꯅ ꯑꯗꯣ ꯋꯦꯜꯀꯝ ꯍꯥꯏꯕꯗꯪ ꯍꯥꯏꯕꯁꯤ ꯆꯪꯁꯤꯜꯂꯒ ꯋꯦꯜꯀꯝ ꯇꯧꯗꯅ ꯋꯦꯜꯀꯝ ꯑꯗꯒꯤ ꯅꯨꯡꯁꯥ ꯄꯨꯊꯣꯛꯑꯒ ꯋꯦꯜꯀꯝ ꯅꯨꯡꯁꯥꯗ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯗꯩ ꯆꯥꯕꯤ ꯊꯛꯄꯗꯤ ꯌꯥꯝ ꯃꯣꯏꯁꯤꯕꯨ ꯃꯉꯥꯡ ꯈꯨꯗꯤꯡ ꯋꯦꯜꯀꯝ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯅꯪ ꯍꯥꯏꯐꯅ ꯋꯦꯜꯀꯝ ꯇꯧꯔꯤꯗꯨꯕꯣ ꯉꯁꯥꯏ ꯄꯨꯡ ꯍꯥꯏꯔꯤꯗꯥꯏꯅꯦ ꯑꯩꯕꯨ ꯏꯝꯐꯥꯜꯗꯒꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯛꯀꯥꯟꯗ ꯋꯦꯜꯀꯝ ꯇꯧꯔ ꯍꯥꯏꯔꯤꯗꯥꯏꯅꯦ ꯑꯩꯁꯨ ꯇꯧꯕꯅꯤꯅꯦꯅ ꯍꯥꯏꯔꯤ ꯌꯥꯝꯗꯤ ꯃꯃꯥꯡ ꯍꯥꯏꯕꯗ ꯃꯣꯏꯁꯤ ꯏꯀꯥꯏꯕꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯇꯧꯔꯤ ꯃꯥꯜꯂꯦ ꯄꯣꯠꯅ ꯃꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯕ ꯅꯨꯄꯤꯒ ꯐꯪꯗꯕ ꯑꯗꯩ ꯏꯆꯥ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯗꯅ ꯉꯁꯤ ꯑꯩ ꯇꯧꯒꯗꯕ ꯇꯥꯟ ꯆꯥꯅ ꯐꯪꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯍꯥꯏꯗꯅ ꯁꯦꯝ ꯁꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯍꯣꯏ ꯏꯃꯥꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯠ ꯇꯠꯂꯒꯀꯣ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦꯀꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯀꯌꯥꯔꯛ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯤꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯤꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯏꯃꯥ ꯑꯊꯦꯡꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕꯤꯗꯕ ꯃꯈꯩ ꯅꯆꯥꯁꯤꯡꯅ ꯇꯧꯖꯕ ꯊꯕꯛ ꯊꯧꯔꯝꯗ ꯇꯥꯕꯤꯔꯀꯥꯟꯗ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯥ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯄꯤꯒꯤ ꯃꯇꯝꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤꯒꯤ ꯃꯦꯠꯄ ꯐꯪꯗꯕ ꯍꯦꯛ ꯇꯥꯟ ꯆꯥꯅ ꯐꯪꯉꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯦꯝꯕ ꯁꯥꯕ ꯅꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯀꯣꯂꯔꯁꯤꯗꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯂꯧꯈꯠꯆꯅꯅꯕ ꯊꯧꯔꯥꯡꯁꯤ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯂꯥꯛꯑꯒ ꯇꯠꯈ꯭ꯔꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯈꯪꯖꯍꯧꯒꯦ ꯑꯩ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯈꯨꯃꯟꯊꯦꯝ ꯖꯤꯕꯟ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯥꯔ ꯑꯩꯒꯤꯁꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟꯁꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇ ꯃꯥꯏ ꯈꯣꯡꯕ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯁꯥꯔ ꯍꯣꯏ ꯍꯧꯖꯤꯛ ꯃꯁꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯇꯝꯖꯒꯦ ꯈꯟꯖꯕ ꯁꯥꯔ ꯍꯣꯏ ꯍꯧꯔꯁꯤꯔꯣ ꯁꯥꯔ ꯍꯧꯖꯔꯒꯦ ꯉꯁꯤꯒꯤ ꯃꯥꯌꯣꯛꯁꯤꯟꯗ ꯇꯥꯗꯅ ꯂꯩꯕ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯕꯤꯔꯦꯜ ꯂꯩꯅ ꯃꯁꯥ ꯃꯁꯥꯅ ꯆꯥꯅꯕ ꯏꯁꯥꯒꯤ
ꯑꯃꯇꯪ ꯇꯧꯖꯔꯒ ꯈꯣꯡꯖꯤꯡꯕꯁꯤꯗ ꯂꯦꯡꯊꯣꯛꯄꯤꯔꯝꯅꯕ ꯑꯗꯨꯒ ꯃꯁꯥꯅ ꯆꯥꯅꯕ ꯊꯥꯡꯖꯝ ꯑꯃꯇꯪ ꯄꯨꯊꯣꯛꯑꯒ ꯉꯁꯤꯒꯤ ꯈꯣꯡꯖꯤꯡꯕꯁꯤꯕꯨ ꯌꯥꯎꯕꯤꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯟꯖꯔꯤ ꯍꯥꯏꯗꯨꯅ ꯈꯪꯖꯔꯤ ꯂꯣꯏꯁꯤꯟꯖꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯇꯦꯟꯅ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯕꯤꯔꯝꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯅꯕ ꯇꯥꯟꯖꯥꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯧꯁꯤꯜꯂꯛꯂꯦ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦ ꯃꯊꯪꯒꯤ ꯀꯣꯜꯁꯦ ꯑꯃꯨꯛꯇꯪ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯀꯛꯆꯤꯡꯒꯤ ꯏꯃꯥ ꯕꯣꯔꯃꯅꯤꯅꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯇꯨꯝꯕꯤꯔꯝꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯉꯥꯏꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯌꯥ ꯆꯥꯗꯕ ꯌꯥꯗꯦꯕ ꯍꯣꯏ ꯍꯣꯏ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯕꯁꯤꯗ ꯉꯁꯥꯏꯗꯤ ꯀꯣꯜ ꯑꯣꯠꯆꯕꯅꯤ ꯑꯗꯨꯕꯨ ꯂꯥꯁ ꯐꯪꯗ꯭ꯔꯦ ꯃꯥꯒꯤꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯣꯛꯅꯤꯡꯕ ꯃꯁꯪ ꯅꯣꯛꯅꯤꯡꯗꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯃꯤꯌꯥꯝ ꯑꯃ ꯇꯧꯅꯔꯕꯅꯤꯅ ꯑꯩꯁꯨ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯄꯥꯡꯊꯣꯛꯆꯒꯦ ꯏꯃꯥꯅ ꯆꯠꯆꯔꯨꯕ ꯏꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯃꯇꯦꯛ ꯑꯃꯈꯛꯇꯒꯤ ꯅꯣꯛꯅꯤꯡꯉꯛꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯒꯗꯤ ꯅꯣꯏꯁꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯍꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯃꯁꯤꯗ ꯑꯩꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯏꯃꯥꯒꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯇꯨꯔ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯆꯠꯄꯗ ꯑꯩꯈꯣꯏ ꯈꯥ ꯚꯥꯔꯠꯁꯤ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯃꯤꯌꯥꯝ ꯍꯥꯏꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯏꯁꯇꯦꯁꯟ ꯑꯃ ꯑꯣꯏꯔꯁꯨ ꯂꯝꯗꯨ ꯆꯠꯂꯕꯅꯤꯅ ꯏꯁꯇꯦꯁꯟ ꯑꯃꯗꯤ ꯍꯦꯛ ꯆꯥꯕ ꯊꯛꯄ ꯁꯨꯝ ꯇꯧꯕꯁꯤꯗ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯆꯥꯁꯤ ꯌꯥꯝ ꯊꯛꯅꯤꯡꯕ ꯆꯥꯒꯤ ꯆꯉꯥꯡꯁꯤ ꯃꯐꯝꯗꯨꯗ ꯆꯥꯁꯤ ꯆꯉꯥꯡꯁꯤ ꯑꯝꯇ ꯐꯪꯗꯦ ꯑꯩꯈꯣꯏ ꯒꯤꯂꯥꯁ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏ ꯆꯉꯧꯁꯦ ꯁꯨꯝ ꯐꯪꯉꯦꯕ ꯃꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯑꯩꯁꯤꯕꯨ ꯃꯣꯏꯁꯤꯗ ꯆꯥ ꯒꯤꯂꯥꯁ ꯑꯝꯇꯗꯤ ꯊꯛꯀꯗꯒꯦ ꯁꯨꯝ ꯈꯟ ꯀꯥꯟꯁꯤꯗ ꯇꯥꯋꯠꯇꯦꯗ ꯆꯪꯉꯒꯦꯗ ꯀꯔꯤ ꯃꯥꯡꯇꯨꯡꯗꯤ ꯌꯦꯡꯉꯦ ꯏꯃꯥꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕꯅꯤꯅ ꯀꯅꯥꯈꯣꯏꯗꯣ ꯑꯩꯁꯤ ꯀꯌꯥ ꯈꯪꯖꯗꯦ ꯑꯩꯁꯤꯅ ꯈꯔꯁꯨ ꯉꯥꯡꯕ ꯁꯛꯄꯗꯨꯗ ꯑꯍꯟ ꯈꯔꯁꯤ ꯑꯁꯤꯗꯤ ꯏꯇꯨꯡ ꯑꯁꯨꯝ ꯏꯟꯅꯖꯩꯌꯦ ꯃꯣꯏꯁꯨ ꯑꯩꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯕꯅꯦ ꯈꯟꯖꯕꯩ ꯑꯩꯅ ꯃꯣꯏꯗ ꯂꯥꯟꯅ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯕ ꯑꯗꯨꯗ ꯄꯕ ꯆꯪꯉꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯈꯥ ꯚꯥꯔꯠꯀꯤ ꯃꯌꯥꯡꯁꯤꯡꯗꯤ ꯈꯔꯁꯨ ꯃꯆꯤꯟ ꯃꯨꯕ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯍꯣꯡꯒꯤꯒꯨꯝꯕꯁꯨ ꯁꯨꯝ ꯇꯥꯛꯀ ꯁꯨꯝ ꯁꯦꯠꯂꯛꯑꯦꯅ ꯍꯣꯇꯦꯜꯅ ꯃꯣꯏꯒꯤ ꯃꯩꯈꯨ ꯑꯃꯃꯨꯛ ꯁꯟꯊꯤꯒꯨꯝꯕꯅ ꯁꯨꯝ ꯍꯧꯋꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯦꯡꯉꯦ ꯄꯤꯇꯔ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯑꯗ ꯑꯩ ꯀꯔꯤ ꯍꯥꯏꯔꯝ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯥ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯏꯔ ꯃꯥꯗꯤ ꯑꯩꯅ ꯃꯥꯅ ꯋꯥꯁꯤ ꯀꯗ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯂꯥꯜ ꯆꯥꯏ ꯕꯅꯥꯋꯣ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯏꯃꯥꯁꯤ ꯃꯃꯤꯠꯁꯤ ꯏꯔꯪ ꯈꯠꯂꯒ ꯁꯨꯝ ꯂꯩꯔꯦ ꯃꯣꯏ ꯂꯥꯜ ꯆꯥꯏ ꯍꯥꯏꯁꯤ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯀꯔꯤ ꯋꯥꯇꯥꯏ ꯃꯁꯤ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯂꯥꯜ ꯆꯥꯏ ꯕꯅꯥꯎ ꯍꯥꯏꯔ ꯃꯥ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯩ ꯑꯩꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗ ꯒꯔꯝ ꯄꯥꯅꯤ ꯗꯤꯌꯣ ꯍꯥꯏꯀꯥꯟꯗ ꯃꯥꯁꯤꯅ ꯏꯁꯤꯡ ꯑꯁꯧꯕꯁꯤ ꯈꯔ ꯄꯤꯔꯛꯑꯦ ꯁꯨꯒꯔ ꯗꯤꯌꯣ ꯈꯔꯗꯤ ꯄꯤꯔꯛꯑꯦ ꯃꯥꯅ ꯆꯤꯅꯤꯁꯤ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯩ ꯕꯔꯥꯋꯥꯂꯥ ꯏꯁꯤꯡ ꯒꯤꯂꯥꯁ ꯍꯥꯏꯀꯥꯟꯗ ꯑꯆꯧꯕ ꯏꯁꯤꯡ ꯒꯤꯂꯥꯁ ꯍꯥꯏꯗ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯆꯥ ꯃꯅꯥꯗꯣ ꯈꯨꯠꯅꯈꯔ ꯂꯧꯁꯤꯜꯂꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯍꯥꯞꯆꯤꯜꯂꯒ ꯆꯃꯁ ꯑꯃ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯀꯣꯔꯣꯛ ꯑꯣꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯗꯤꯁꯄꯣ ꯒꯤꯂꯥꯁ ꯍꯥꯏꯗ ꯑꯃ ꯒꯤꯂꯥꯁ 5 ꯑꯍꯜꯉꯩꯗꯨꯅ ꯂꯥꯛꯄꯅꯦ ꯅꯪꯒꯤ ꯆꯥꯗꯨ ꯌꯥꯝ ꯊꯛꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯗꯨ ꯊꯛꯅꯤꯡꯉꯤꯅꯦ ꯈꯔ ꯊꯛꯁꯤꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯣꯏꯒꯤ ꯕꯔꯥꯋꯥꯂꯥ ꯁꯥꯏꯗ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯆꯧꯕꯗ ꯃꯣꯏ ꯗꯤꯁꯄꯣ ꯃꯆꯥꯗꯨ ꯍꯩꯀꯥꯟꯗ ꯒꯤꯂꯥꯁ 9 ꯊꯣꯛꯑꯦ ꯒꯤꯂꯥꯁ 9 ꯊꯣꯛꯀꯥꯟꯁꯤꯗ ꯑꯩꯅ ꯀꯤꯇꯅꯥ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯍꯥꯏ ꯍꯤꯟꯗꯤꯁꯤꯗꯤ ꯃꯣꯏ ꯈꯪꯗꯤ ꯈꯪꯉꯒꯁꯨ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯦ ꯍꯥꯏꯔꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯕꯤꯔꯛꯑꯦ 15 ꯔꯨꯄꯌꯥ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯍꯁ ꯃꯁꯤꯗꯤ ꯌꯥꯝ ꯊꯣꯛꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯥꯅꯗꯤ ꯁꯤꯡꯁꯤꯅ ꯍꯥꯏꯔꯦ ꯑꯆꯥꯗꯣ ꯒꯤꯂꯥꯁ ꯑꯃꯗ ꯀꯌꯥꯅꯦ ꯍꯥꯏꯃꯣ ꯍꯣ ꯅꯣꯏ ꯂꯨꯄꯥ 5 ꯈꯥꯏꯔꯛꯑꯣ ꯑꯗꯨꯒ ꯆꯞ ꯆꯥꯔꯅꯤ ꯑꯩ 15 ꯔꯨꯄꯌꯥ ꯍꯥꯏꯔꯃꯤꯅ ꯑꯩꯈꯣꯏ 6 5 ꯈꯥꯏ ꯀꯥꯟꯗꯗꯤ ꯂꯨꯄꯥ 5 15 ꯇꯥꯔꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯗꯩ 15ꯗꯨ ꯄꯤꯔꯦ 15ꯗꯨ ꯄꯤꯔ 10ꯁꯤ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯃꯩꯅꯩ ꯃꯇꯨꯡꯗ ꯏꯟꯅꯅꯤ ꯍꯌꯦꯡ ꯃꯩꯅꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝꯅ ꯐꯖꯅ ꯋꯥꯔꯤ ꯂꯤꯕꯤꯔꯛꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯨ ꯂꯧꯈꯠꯆꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯨ ꯑꯩꯈꯣꯏ ꯊꯥꯅꯅꯕ ꯊꯧꯔꯥꯡꯁꯨ ꯇꯧꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯅꯥꯏꯀꯣꯟꯅꯔꯁꯤꯡꯅ ꯈꯨꯔꯨꯝꯖꯔꯤ